As Kingba, hi. I don't set up Toriba, tripod phone, the kind of fixed option. Bagi Raul Sarang Tim, Chare, bro. I am come back, bro. AK creation. Lao mem hold us, eh? Chinkai Sulai, hello, brother. Hi. Singasi di mem se. I hold a change like Pase, Pung up and minute, Yang Kaitore. iPhone 7 ng talabyo. King ba im ta na lagi ga im ta na pai ge duga tawrase ai jo yenga khange. Chingkai dum hingna ba na kai geno khara dum sasan gare. Cha da adam ni na thawai pan ba ji ba di sa da di lam ba khot pai ba su lei ba ni na ko. Fazai hai ba 17 purple ga blue ga do hai. Fazai hada ki 17 dia mu ana 16 bauda iPhone ge kari display je 60 hertz oy 60 hertz oy adana mayamna ekta complaint tawo mayamna hadakti Apple company ji tara male 160 hertz ko hele adum yare dai screen size to khara achouba pamba kanghu gi di pam achouba pamba duna koina iPhone plus model leidana ko plus model gumba Pro Max gumba leina bado hadakti iPhone 17 dagi hona 6.3 inch oy bado hana dai khara inch ani gumba chawkhale aduna screen size to tum chap chawa oire adumaina handakti upgrade se handa khara phajana tawre hai tare magi lineup se aduga iPhone year do magi model du diam phajai adu maunda lupa la ama hen ba cam phone du da camera ama tanga yaw bu di madu ai di boy value for money oi ne khan di design ga di dum phajai ko light ka yam or ga na slim moi ba design or ga Redmi 12 tu bu maman kya lege khangadi habiro hai Redmi 12 ka du di maman khangdre dingko aduga Redmi 12 kumba phone du di launch tau gi su yam kui re ko sa hi ahum mari bu hele adu di ai di suggest tawning dre aduga ai ni yeng bada so madugi video sembagi habit search tawbo khot bada so ai thengna gi dre ni yeng da bagira kaigino iPhone sina sum upgrade tawra ga camera ahum dagi ani dai ama khak da tawri su wai aseng bagi di ko kaino ni hojiki kaino do kari iPhone ear do ma je moina Apple na haibo ani moi technology se kamai sina bano ke kai haini moina handa haibo do launch tawbo de camera ama khak tang moi su du manung du da lens ani ni yauri se hai ko the lens ani du na amana telephoto ge amana wide angle ge to maina ani makki function to hon ba lens ani happy na di haibani ado ama khatang aina khangde akoina du shit okay hani jerry rick habre no channel am laibo mana shido ga he yengan bado maina yengan bado udri baudi moin haido cam yam chumino lali no do khangaroi ko aduga taseng na haita di phone amada camera ai wakhanda ani yawbase dum yam enough sufficient enough oire hai tare ahum mari ga pan basi kya thoina value leite ko adum mathau ke su sinabam su leite khoi nong mada khoina photo ka be video ka pi je nami se camera ani sunam ta sinab na te bo aduna main camera do khara mek seng ba adum ba makak sensor ma seng ma maka hapa dum yabu ni samna ha kan de khoi gi DSLR camera hai ra sini ko adugumba camera da yaudi sensor ama khatani dana lens ama khatana ni hum di fate dana makhun ni hum adu ama du da mek seng bam hapa dana loina video bu namasu camera bu ka pa su lo yai dana ko adumaina ai wakhanda di sensors ani hum hapai mahuta ama khatang da khara hena faba ma hapak podo dune na fai in khale iPhone
17 दा upgrade to mai tare 16 dai hai ri magi battery size kra increase tore hai sabsaba magi mAh kya no do mention to di moina launch to bodo ko ado hojik unboxing gumba kai ke dai de top hojik jerry kum na magi phone do sido ga tear down toro kan yeng bodo dum video ga su kan di thok tri duna manung sida kaya yamna originally my mAh kya gumba yawi no ka sidi hai dre to charging su ma yam kana fast charging gumba di upgrade oide magi processor du budi hoi anouba generation ma hapchale aduga kenodo kari haigre charging speed tu hana gi USB 2 dum type C version 2 da dum oiri aduna yam ka hen ba upgrade natte adu bo hoi upgrade tawba ya ba kano budi lay photo banga magade adu handa gi 16 guma 15 guma pai lega di madu update upgrade tawdraga so ayo khanda de dum yae ne khale Rahul na iPhone 17 की कैमरा दो फजते ब्रो iPhone 15 Pro Max ना हेली ब्रो है iPhone 17 की कैमरा दो होय हाना की कह है नि मागी vertical line of 16 दा लेरंबा अदैदी 12 तक लेरंबा दुगी स्टाइल दो ओइरे अदुगा मागी कैनो से अदुगी दुना अरोय बो ओइदो माले को नेक्स्ट 18 गुम्बा लाकपदगे अदुगी लाइन अदुगी मॉडल्स लाकतो मानदे खोइगे एयर गुम्बदा अदैदी प्रो गुम्बदा लाइबा मागी डिजाइन दो अदुगा हंदकी सेल्स दा मयाम ने iPhone 17 ꯂꯩꯒꯗꯧ ꯌꯦꯡꯉꯝ ꯇꯥꯔꯗꯤꯅꯦ iPhone 17ꯗꯣ 80,000 ꯑꯗꯥꯏꯗ 82,000ꯗ ꯂꯣꯟꯆ ꯇꯧꯋꯤꯗꯅ ꯑꯗꯣ 82,000ꯁꯦ ꯀꯩꯅꯣꯗ ꯑꯣꯐꯔꯒ ꯌꯥꯎꯔꯒ ꯀꯥꯔꯗ ꯗꯤꯁꯀꯥꯎꯟꯒꯨꯝꯕ ꯌꯥꯎꯔꯀꯥꯟꯗ 80 ꯑꯗꯥꯏꯋꯥꯏꯗꯁꯨ ꯐꯪꯕ ꯌꯥꯏꯑꯕꯀꯣ ꯑꯗꯣ 80 ꯑꯗꯥꯏꯋꯥꯏꯗ iPhone 17 ꯂꯩꯕꯒ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯍꯪꯉꯤꯁꯦ ꯃꯌꯥꯝ ꯀꯩ ꯃꯣꯠ ꯂꯩꯒꯦꯅ ꯈꯨꯝꯕꯤꯔꯛꯑꯣꯕ ꯑꯩꯕꯨꯗꯤ ꯑꯗꯨꯝ ꯑꯩꯅ ꯈꯪꯕ ꯑꯩꯅ ꯁꯖꯦꯁ ꯇꯧꯔꯛꯀꯦꯕꯀꯣ ꯍꯧꯖꯤꯛ iPhone 15 Proꯁꯦ 90,000ꯒꯤ ꯃꯌꯥꯗ 89ꯒꯨꯝꯕ ꯑꯗꯥꯏꯗ ꯐꯪꯉꯦꯕ 17 ꯂꯩꯕ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ 89ꯗꯨꯗ ꯑꯩꯈꯣꯏꯒꯤ 15 Pro 16 Pro ꯍꯥꯏꯕ ꯁꯣꯔꯤ ꯑꯗꯨꯒꯤ 16 Proꯁꯦ ꯐꯪꯉꯦ ꯑꯗꯨꯅ ꯃꯌꯥꯝ ꯀꯩ ꯋꯥꯈꯜ ꯂꯩꯒꯦ ꯀꯔꯝꯕ ꯂꯩꯕꯅ ꯐꯗꯧ ꯃꯥꯟꯒꯦ ꯏꯌꯥꯔꯗꯤ ꯐꯤꯆꯔꯗꯤ ꯐꯖꯩ ꯑꯗꯨꯕꯨ ꯗꯤꯖꯥꯏꯟꯗꯗꯤ ꯐꯥꯒꯤ ꯇꯥꯏ ꯍꯥꯏꯔꯤ ꯑꯩꯗꯤ ꯏꯌꯔꯗꯣ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯗꯤꯖꯥꯏꯟꯗꯣ ꯑꯗꯨꯃꯥꯏꯅ ꯁ꯭ꯂꯤꯝ ꯑꯣꯏꯕꯗꯨꯗꯤ ꯕꯣꯗꯤꯗꯨ ꯁ꯭ꯂꯤꯝ ꯑꯣꯏꯕꯗꯤ ꯄꯥꯝꯃꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯃꯄꯥꯗ ꯕꯝꯞꯇꯣ ꯌꯥꯝ ꯁꯥꯡꯅ ꯂꯩꯕꯗꯣ ꯑꯗꯨꯗꯤ ꯄꯥꯝꯗꯦ ꯑꯩꯁꯨ ꯀꯩ ꯆꯠꯈ꯭ꯔꯦ ꯕ꯭ꯔꯣ iPhone ꯀꯩꯅ ꯑꯩꯒꯤꯗꯤ Galaxy S25 Ultra ꯄꯥꯏꯖꯒꯦ ꯍꯥꯏ ꯒꯦꯂꯦꯛꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯁꯦꯝꯁꯪꯒꯤ ꯀꯣ ꯒꯦꯂꯦꯛꯁꯤ S series ꯁꯤꯁꯨ ꯑꯜꯇ꯭ꯔꯥꯒꯨꯝꯕꯁꯤꯗꯤ ꯑꯁ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗꯇꯗꯤ ꯄꯨꯔꯥ ꯐ꯭ꯂꯦꯛꯁꯤꯞ ꯑꯩꯕꯨ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯕ ꯃꯌꯥꯝꯅ ꯄꯥꯏꯅꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯕꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ ꯍꯧꯖꯤꯛꯁꯦ iPhone 16ꯒ S25 ꯍꯟꯗꯛ ꯊꯣꯛꯄꯁꯤ ꯊꯣꯛꯈꯤꯕꯗꯨꯒ ꯑꯗꯨꯒ iPhone 17ꯒ S25ꯒ ꯑꯅꯤꯁꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯗꯒꯦ ꯀꯔꯝꯕ ꯑꯩꯈꯣꯏꯗ ꯂꯩꯕꯗ ꯄꯩꯁꯥꯁꯤ ꯈꯔꯁꯨ ꯃꯃꯜꯁꯨ ꯈꯔ ꯍꯣꯡꯊꯔꯒꯁꯨ ꯃꯥꯒ ꯀꯝꯄꯤꯌꯔ ꯇꯧꯕ ꯌꯥꯕ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗ ꯑꯗꯨꯝ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯁꯤꯒꯨꯝꯕꯁꯤ ꯚꯤꯗꯤꯑꯣ ꯈꯔ ꯁꯦꯝꯃꯛꯀꯦꯅ ꯇꯧꯔꯤ ꯑꯗꯣ ꯃꯊꯪꯃꯨꯛꯀꯤ ꯍꯞꯇꯥꯒꯨꯝꯕꯗ ꯑꯗꯨꯝ ꯈꯔ ꯇꯞꯅ ꯃꯊꯪ ꯑꯗꯨꯝ ꯇꯧꯔꯛꯑꯒꯦ ꯍꯥꯏꯇꯥꯔꯦ 16 Proꯅ ꯐꯩ ꯍꯥꯏꯌꯦ ꯆꯤꯡꯈꯩꯅꯀꯣ ꯈꯤꯡꯕꯅꯁꯨ Pro ꯃꯣꯗꯦꯜꯗꯤ ꯐꯩ ꯐꯥꯒꯤ ꯇꯥꯏ ꯗ 17ꯗꯗꯤ ꯍꯩ 17 ꯍꯣꯏ ꯍꯟꯗꯛꯀꯤ ꯑꯅꯧꯕ 17ꯒꯤ ꯄ꯭ꯔꯣꯗꯨꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯣꯏꯅꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥ ꯁꯤꯡꯀ꯭ꯔꯣꯅꯥꯏꯁ ꯇꯧꯕ ꯈꯣꯠꯄ ꯑꯅꯧꯕ ꯐꯤꯆꯔꯁꯒꯨꯝꯕꯒꯗꯤ ꯇꯦꯛꯅꯤꯀꯦꯜꯂꯤ ꯈꯔꯗꯤ ꯑꯞꯒ꯭ꯔꯦꯗꯄꯨꯗꯤ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯌꯨꯅꯤꯕꯣꯗꯤ ꯑꯣꯏꯕ ꯑꯦꯂꯨꯃꯤꯅꯤꯌꯝ ꯃꯥꯒꯤ ꯗꯤꯖꯥꯏꯟ ꯀꯩꯀꯩꯗꯣ ꯃꯌꯥꯝꯅꯕꯨꯗꯤ ꯑꯅꯧꯕ ꯑꯞꯒ꯭ꯔꯦꯗꯅꯤ ꯐꯩ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯟꯅꯒꯤ ꯑꯗꯨꯝ ꯃꯥꯟꯅꯅ ꯑꯗꯨꯝ 11 12ꯗꯒꯤ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯑꯗꯨꯝ ꯇꯧ ꯂꯥꯛꯄꯗꯣ ꯍꯟꯗꯛ ꯑꯅꯧꯕ ꯆꯦꯟꯖ ꯇꯧꯕꯗꯨꯒꯤ ꯈꯜꯂꯒꯗꯤ ꯐꯩꯌꯦꯅꯕꯨꯗꯤ ꯍꯥꯏꯅꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯃꯥꯒꯤ ꯌꯨꯅꯤꯕꯣꯗꯤ ꯗꯤꯖꯥꯏꯟꯗꯣ ꯀꯌꯥ ꯄꯥꯝꯕ ꯑꯣꯏꯗꯦ ꯃꯥꯒꯤ ꯃꯅꯤꯡꯗ ꯀꯠ ꯑꯥꯎꯠ ꯑꯣꯏꯕ ꯁꯔꯨꯛꯇꯨꯗꯤ ꯒ꯭ꯂꯥꯁ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯗꯤꯖꯥꯏꯟꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯈꯤꯕ ꯐꯖꯈꯤꯕ ꯗꯤꯖꯥꯏꯟ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯐ ꯑꯣꯏꯕ 11ꯒꯤ ꯃꯣꯗꯦꯜꯗꯣ ꯑꯗꯨ 11ꯒꯤ ꯃꯣꯗꯦꯜꯗꯤ ꯌꯥꯝ ꯐꯖꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯄꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯈꯨꯠꯇ ꯍꯦꯟꯗꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯕꯅꯦꯕꯀꯣ ꯑꯗꯨꯒ 12ꯇꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯒꯤ ꯕꯣꯛꯁꯤ ꯑꯣꯏꯔꯒ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯑꯦꯗꯖꯁ ꯂꯩꯕꯗꯣ ꯃꯥꯒꯤ ꯃꯆꯤꯟ ꯇꯨꯝꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯥꯒꯤ ꯀꯥꯆꯤꯟ ꯌꯥꯎꯕꯗꯣ ꯑꯗꯨꯝꯕꯗꯣ ꯀꯌꯥ ꯑꯩꯒꯤ ꯄꯥꯝꯕ ꯑꯣꯏꯗꯦꯕ ꯆꯤꯡꯈꯩꯅ ꯑꯃꯨꯛ ꯍꯥꯏꯔꯤꯌꯦ ꯀꯔꯤ ꯍꯥꯏꯅꯣ ꯈꯤꯡꯕꯅ ꯍꯥꯏꯔꯝꯃꯦ 16 Proꯗꯅ ꯍꯦꯜꯂꯦ ꯄꯥꯝꯕ ꯄꯥꯏꯕꯗꯤ ꯉꯝꯗꯦꯀꯣ ꯍꯥꯏ ꯉꯝꯖꯗꯦꯀꯣ ꯍꯥꯏ ꯃꯥꯅꯦ ꯑꯗꯨꯝ ꯗꯤꯁꯀꯁꯟ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯅꯧꯕ ꯑꯞꯒ꯭ꯔꯦꯗ ꯂꯥꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯅ ꯃꯥꯔꯀꯦꯠꯇ ꯑꯅꯧꯕ ꯄꯣꯠ ꯑꯃ ꯊꯣꯛꯂꯛꯄ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯈꯔ ꯑꯗꯨꯝ ꯈꯟꯅꯩ ꯅꯩꯅꯩꯗꯅꯀꯣ ꯑꯗꯣ ꯍꯥꯟꯅ ꯊꯣꯛꯂꯛꯏꯕ ꯍꯥꯟꯅ ꯂꯩꯔꯝꯕꯗꯨꯒ ꯑꯅꯧꯕ ꯊꯣꯛꯂꯛꯏꯗꯨꯒ ꯀꯔꯝꯕꯅ ꯐꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯁꯨꯝ ꯈꯟꯅꯕꯅꯦ ꯑꯗꯣ ꯑꯦꯐꯣꯔꯠ ꯇꯧꯕꯗꯤ ꯑꯩꯁꯨ ꯉꯝꯃꯣꯏ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ 1,00,000 ꯍꯦꯟꯅ ꯄꯤꯕ ꯐꯣꯟ
lakki mathakta loi chatkre adu la ama hena piba phone do ngamkibadi ai leiraga adum adu minna oisala adum ta leide adre khallaga de adubo sai adu leisha leiroga madugi sinabam du ka hena leite madude du lupa la ama thada ga do ai gi damakta di ai yam pai paisa pai businessman na so wa adu ba mi suna tamni madu ma pai raga sinabagi mahutti ai di adu na taba to pathwa am da du gi pisa do thada bnen phai ena khanbam lai aduna ai gi oina di mado ingonda effort to bungam da ba hai tare adu maina chinge handaki 17 series di joker male da looks to hai looks to hai looks ki matang da hai tar ga aina pambadi year do makitang fazai ne khalle 17 du budi hane 16 ga chap manare da na ko display size kumba refresh rate kumba kra hengat pe wane 17 year do 17 year de hai de iphone year hai bane du ki model do makitang yare do 17 pro 17 pro max ka du di chu am ka kya hai na upgrade fazaba model oi di ne khalle so bro Samsung Galaxy ko S24 25 ki camera si 100x phau yari si AI ro bro hai masi AI makti direct hai ba yade moi hoi eba AI gumne hai ta software na moi si ko photo si moi na click tawro kanda digitally crop tawraga khara seme ba ko aduna masi matang da mamang da se controversy yam lai ki aina sum yeng bada Samsung gi phone sing da ai su photo ka pe aina numidang daga tha se zoom to salaga isi phone je 30x bo zoom go ya ba sai su zoom yenge kap tana khotna do image quality si man mana ba haibodi mase software li moina adumaina khara crop toro kanda semba process toro thadrok ba image la haina mamang da su adumain tawi khole na hai ki by controversy khara dilai ge aduna 100 megapixel gi zoom 100x ki zoom ga yawris ni masi AI makni haibu su ya adu mani haibu su ya de maram di kaino hai kanda ꯑꯩꯈꯣꯏꯅ ꯊꯥꯒꯨꯝꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯤꯅꯔꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯔꯥꯞꯄꯗ ꯂꯩꯕ ꯃꯤ ꯑꯃ ꯖꯨꯝ ꯇꯧꯁꯜꯂ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯐꯅꯌꯥꯝꯗꯤ ꯑꯇꯣꯞꯄ ꯐꯣꯟꯒ ꯌꯦꯡꯅꯕꯗꯤ ꯃꯥ ꯖꯨꯝ ꯐꯅꯌꯥꯝ ꯇꯧꯋꯤꯗꯅꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯖꯨꯝ ꯇꯧꯕꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯁꯦꯡꯕ ꯁꯦꯡꯗꯕꯁꯨ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯂꯦꯟꯁꯅ ꯖꯨꯝ ꯇꯧꯕ ꯉꯝꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯞꯇꯤꯀꯦꯜ 3x ꯀꯨꯝꯕ 10x ꯃꯦꯛꯁꯤꯃꯝ 10x ꯀꯨꯝꯕꯅꯦꯕ ꯑꯗꯨꯗꯩꯗꯨꯗ ꯑꯃꯨꯛ ꯗꯤꯖꯤꯇꯦꯜꯂꯤ ꯀ꯭ꯔꯣꯞ ꯇꯧꯔꯒ 100x ꯍꯥꯏꯅ ꯃꯣꯏꯅ ꯀ꯭ꯔꯣꯞ ꯇꯧꯔꯀꯥꯟꯗ ꯖꯨꯝ ꯇꯧꯁꯟꯕ ꯑꯗꯨꯒꯨꯝꯕ ꯀꯦꯃꯦꯔꯥꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤ AI ꯅꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯍꯥꯔꯗꯋꯦꯌꯔꯒꯤꯁꯨ ꯈꯔ ꯌꯥꯎꯏ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯁꯦꯁ ꯇꯧꯕ ꯏꯃꯦꯖ ꯑꯗꯨꯝ ꯑꯅꯤꯗꯨꯒꯤ ꯀꯣꯝꯕꯤꯅꯦꯁꯟ ꯃꯤꯛꯆꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯀꯣꯝꯕꯤꯅꯦꯁꯟ ꯍꯥꯏꯇꯥꯔꯦ USA France Germany ꯑꯇꯩ ꯌꯨꯔꯣꯞꯀꯤ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯆꯥꯏꯅꯤꯁ ꯕ꯭ꯔꯥꯟ ꯑꯣꯏꯔꯤꯕ Oppo Vivo Xiaomi OnePlus ꯑꯃꯗꯤ ꯑꯦꯁ ꯀꯣꯔꯤꯌꯥ ꯍꯧꯠꯀ꯭ꯔꯥꯏ ꯕ꯭ꯔꯥꯟ ꯑꯣꯏꯔꯤꯕ ꯁꯦꯝꯁꯪ ꯍꯥꯏꯔꯤꯕ ꯐꯣꯟꯁꯤꯡ ꯑꯁꯤ ꯌꯨꯁ ꯇꯧꯕ꯭ꯔꯥ ꯑꯗꯨꯝ ꯄꯥꯏꯅꯕ꯭ꯔꯥ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯄ꯭ꯔꯤꯊꯤꯕꯤ ꯋꯥꯔꯜ ꯋꯥꯏꯗ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯄꯥꯏ ꯃꯁꯤꯗꯤ ꯐꯣꯟ ꯑꯁꯤꯒꯤ ꯃꯣꯗꯦꯜꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯂꯩ ꯑꯗꯨ ꯍꯨꯋꯥꯋꯦꯗꯤ ꯀꯩꯅꯣꯗ USA ꯗ ꯕꯦꯟ ꯇꯧꯕꯒꯤ ꯍꯨꯋꯥꯋꯦꯒꯤꯗꯤ ꯃꯥꯒꯤ ꯐꯣꯟꯗꯤ ꯂꯣꯟꯆ ꯇꯧꯔꯝꯃꯣꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯔꯦꯗꯃꯤꯒꯨꯝꯕ ꯀꯩꯀꯩꯗꯤ ꯂꯣꯏ ꯁꯤꯖꯤꯟꯅꯩꯀꯣ ꯋꯥꯔꯜ ꯋꯥꯏꯗꯅꯤ ꯃꯁꯤꯗꯤ ꯌꯨꯔꯣꯞꯇ ꯀꯩꯗ ꯐ꯭ꯔꯥꯟꯁꯇ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯜꯃꯤꯒꯁꯦ ꯑꯗꯨꯝ ꯂꯣꯟꯆ ꯇꯧꯋꯦ ꯑꯅꯧ ꯑꯅꯧꯕ ꯃꯣꯗꯦꯜꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯍꯥꯟꯅ ꯇꯧꯕ ꯃꯣꯏꯗ ꯍꯥꯟꯅ ꯇꯧꯕ ꯑꯗꯨꯝ ꯈꯔ ꯈꯦꯠꯅꯅ ꯑꯗꯩ ꯗꯤꯖꯥꯏꯟꯗꯨꯒꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗ S25 ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ S25 ꯍꯥꯏꯕꯗꯣ ꯃꯣꯏ ꯑꯥꯗꯅ S25 ꯑꯜꯇ꯭ꯔꯥ ꯀꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯣꯗꯦꯜꯗꯨꯗꯤ ꯑꯃꯈꯛ ꯑꯣꯏꯔ ꯃꯃꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅꯒ ꯂꯣꯟꯆ ꯇꯧꯕ ꯑꯗꯨꯃꯥꯏꯅꯒ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯥꯏꯐꯣꯟꯗ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯔꯗꯤ 11 ꯑꯗꯨꯒ 10R ꯁꯨ ꯍꯥꯏꯅꯩ ꯃꯤꯅ XR ꯍꯥꯏꯅꯩ ꯑꯗꯨꯒ 13 Pro ꯍꯥꯏ ꯍꯥꯏꯔꯤꯕ ꯃꯣꯗꯦꯜꯁꯤꯡꯁꯦ ꯍꯣꯏ ꯃꯇꯝꯗꯨꯗꯗꯤ ꯑꯐꯕ ꯄꯥꯏꯕ ꯅꯨꯡꯉꯥꯏꯕ ꯃꯣꯗꯦꯜꯁꯤꯡ ꯉꯥꯛꯇꯅꯤ ꯃꯇꯝꯗꯨꯒꯤ ꯂꯣꯟꯆ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯌꯥꯝ ꯍꯥꯏꯞ ꯂꯩꯈꯤꯕ ꯑꯗꯨꯒꯨꯝꯕ ꯐꯣꯟ ꯉꯥꯛꯇ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒ ꯆꯥꯡꯗꯝꯅꯔ ꯌꯦꯡꯉꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯕꯨ ꯃꯇꯝꯗꯨꯒꯤ ꯑꯐꯕ ꯑꯣꯏꯈꯤ ꯇꯥꯔꯁꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯑꯥꯏꯐꯣꯟꯒꯤ ꯂꯥꯏꯠꯅꯤꯡ ꯀꯦꯕꯜꯒꯨꯝꯕ ꯑꯣꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖꯤꯡꯒꯤ ꯀꯦꯕꯜꯒꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯇꯥꯏꯞ ꯁꯤ ꯑꯣꯏꯔꯦꯗꯅ 15ꯗꯒꯤ ꯑꯗꯨꯅ ꯇꯥꯏꯞ ꯁꯤ ꯑꯣꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯑꯃꯒ ꯑꯃꯒꯁꯨ ꯑꯗꯨꯝ ꯑꯃꯒ ꯑꯃꯒ ꯆꯥꯔꯖ ꯇꯧꯅꯕꯗꯣ ꯑꯗꯨꯝ ꯂꯣꯏ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯥꯏꯐꯣꯟꯒꯤ ꯍꯥꯟꯅꯒꯤ ꯂꯥꯏꯠꯅꯤꯡ ꯀꯦꯕꯜꯗꯨꯗꯤ ꯃꯥꯒꯤ ꯃꯁꯥꯒꯤ ꯆꯥꯔꯖꯔ ꯂꯥꯏꯠꯅꯤꯡ ꯀꯦꯕꯜ ꯅꯠꯇ꯭ꯔꯒꯗꯤ ꯃꯔꯤꯗꯣ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯐꯣꯟꯒꯤ ꯆꯥꯔꯖꯔꯅꯁꯨ ꯑꯗꯩ ꯀꯦꯕꯜ ꯑꯃ ꯅꯠꯇ꯭ꯔꯒ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕ ꯀꯦꯕꯜ ꯑꯃꯅ ꯑꯣꯏꯔꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯁꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯣꯝꯄꯦꯇꯤꯕꯜ ꯑꯣꯏꯕꯁꯤ ꯆꯥꯡꯁꯦ ꯍꯦꯟꯒꯠꯂꯛꯄꯁꯤꯅ ꯃꯌꯥꯝꯅ ꯍꯦꯟꯅ ꯇꯥꯏꯞ ꯁꯤ ꯌꯥꯎꯕꯁꯦ पामनई गुरु है ना अमर यार इधर कहाँ से हो है गुरु मैं मणिपुर से हूँ और आप कहाँ से है ब्रो अतोप पार्ट एंड बैटरी सी साइड सिल्ले हाइबसी कमाइना खांगदोइनो ब्रो हाय मिस्टर गांधीना अतोप पार्ट सिल्ले हाइबसी अखोइगी ओरिजिनल ओइबा पार्ट ओइरगदी सेटिंग दसु दुम यावबनी को जिनियन पार्ट सिंग सिंग गे बगे दुम मागी मॉडल अदु सीरीज नंबर कई कई मॉडल दुगा माई डुप्लीकेट ओइबा कहने एप्पल की आउटलेट सिंग ऑथराइज आउटलेट दे सिंद्रगदी को मदुदा दुम सेटिंग दे उफंगनि मदुइ मतांग दो आइना खनबदा आइजे वीडियो अमा ममांग दai चैनल से सेमगा हाफ करबदे करी करी कमाइनी यंग पया इन तो वीडियो मदु हापितंग चंगगा यंग बियो मदुदा सोई हाफेति पनगिबने
Johnson Longjamna Chubro Sony Xperia Mark Series si kamain tauge sinabada hai. Sony gi keno se kai hai ni phone hanadi khoina camera da ni ko Sony je me yam maming chatna gi yam pamna gi bese ada Sony gi tongan Sony Xperia gi phone ga su dum leiram ado matam kuina sangna market gi koi gi India gi market se gi moi se lepuba phone launch to udaba asina maram or kan da no no market sida mu khongda rak sida mayam se kitang doubtful oi basu adum pukna da na te dui mathak ta moi se camera gumba gi matang da di adum Sony sensor ngakta ni ko to phone sing da si nei mayam sing ja IMX sensor LYT sensor kaina ga phone sing da fazara ba camera photo ka pe ai se moi gi sensor ngakta ni aduna camera gumba matang da adum sin ba yani aduga samna hai kan da koi software gi matang si di Android ai si di phone na Realme Oppo Vivo Xiaomi Samsung na sin ba Android si di sabadi Google hai ba company duna sabani Alphabet hai ba Pens company da aduna moi digi low ba software ni na dum iman man adu ni ba ko adugi kano to du di aduda phone du da yauri ba specification hai tare ne maung da battery cam yauri no karamba processor hapi no adugumba sing do khangdo ga di dum sinaba nungai ba phone oini trak oi roi du isana sa dum khandok pa yam lai ga ni hai Sirex sek na set hai Columbus White lai kui rabai tung na ngasi demo ure nahan ngai comment toro pu urudre haunio baite na bro Nokia smartphone je mamandi kya no hai haunio ai di phone particular phone amagi sigi maman si phone si lupa pi asuk pi haiba du de ai na loina mang nising alai besu ngamdre chen pha pha ga lai besu natre ai dum numit kuding ga yeng lai bana tamne atu ai na hai ba kholi ba mayam je on paper da coin online da kaida dum Samsung sorry Amazon gumba Flipkart gumba online platforms de dum ur bang tani mayam khangna le ba duna mamal gumba gi matang se de dum adum ba da changa ga yeng biro duga offline de koi gi Manipur da store sing da moi gi dukan da na dupi ma gi store da na dupi hai ba dum de ai ngoda knowledge ka emta leitre hai tare bro athi to si hai ya ye king ba ho lo dum ai comment reply dum da dum hairake alamba swat na baitina ai gi YouTube channel si was our 7.5k su yore monetization to wa yadre bro amta haibiu hai kalama sadu di 7.5 watch hour yoraga di shoy dana yabam to subscriber to 1000 yorabra subscriber 1000 di shoy yorong badong malika 1000 yodraga di du mu yade aduga asai 7.5 yoraga su watch hour do asai ge kalamba sa thagale ba video do kai mi gi copy content natragana copyright claim gumba lakwa strike na de ko haise copyright claim gumba lakwa video amatang yawro su yaroi monetize to da reject dum lakani aduna shagi sengba video thagat piyo aduga edit tawraga so ai chu dum thagale dana video matek matek ka dum mi gi happy dana ko adu ekoina copyright content si claim si laktana ba 30 seconds bawu di sin nabi 30 seconds ki manung da music or video or adu gumba edit tawra ko laga hapor ga di dumain hapor di soidana yagani aduga 7.5 euro 10 euro 1 lakh euro yung sagi copyright claim leiba content yauraga di adugumba keno du channel do dum reject lak muni hai tare copyright khoi gi monetization gi thajan bada nupi yam lai gi dai hai re king bana thoi bu su comment tor me mathang utang paing de udre pau no ai bam lai re hai re kai pau no hara taram dai du da tar bu du da live thaba matam yore thajal bai message thar ge torom mane ai nahan no hangge torom bu nang hayeng tare kholen hairam bu do so kemta harak kidre ai jo hangidre na pau hangge khalam ban bro ai di oka soibumga thonge yam hawe bro di kai matil sar ge king banang gi do ai ngon da karem na boin thoe ko ai se ok pan be ya da ba mim khang ni ai se aduna na ok pan salak pa se ai ngon da kitang nungai tabam thu phawe nang adugi kai haine dandi oina ai ngon da nang kai gumba khara kai ka thokpa thadokpa chawan thadokpa ta tawdra di yara roi madu nang khangjalo nang da ai gi si laman sim to labne nang ok pan salak pa gi ko mathoi na hoi ka kai mat hos ka kai matel char ge ngasi je dum mayan dum hawai kari kari khara sa san gre khangde haw haw da ba dum hing na ba hai tare ko hing bada sak se sa da ya da mina puk ko bom yaw bani na lam ba phawrak pani sa san gre je thoi sa pham na bro festival lak pasida under 10k or 15k phaw gi manung da lei ba khara fa ba phone amtang habiro hai lupa lising traung asai bo gi ren sida ko aina video ama semi ko video ani semi amana Flipkart platform sida Flipkart sida kari kari phone offer matam sida khoi leibi aba leiri ge na brand khudima ki loina mai dum hang hang touch store to yeng mane screen recording to ga yeng mane ko ina
adugi video duda asigi phone mod kahani brand sigi si model se maman se suki sang pira ga dilai bi ya di haibagi video ani seme amana tongana flipkart khatagi amana kogi amazon khatagi adugi video do ai handak ki chaling masi sunday haying sunday le ka na mandi tuesday sai da sai thagala ani bako aduda adu bok ngai biro aduda loi hai grabani adu ai se haibadi ya ado maman hujik lai ba maman do offer matam da kya pira ge ani do sang dam naga yeng draga di kamaina haibase kitang chamamnaba am leidroba adunane adudadi aina video duda semjakrabane aduda yengkanda soidna khangani adubauta ngaiminarse kingba nangido phajati ko mi chan mamale hai mane chingai mai je mi chan bane masi kitang dandi mp de aroidore Huawei Pura 70 की कैमरा यामना क्वालिटी लई हाइना ताजे Galaxy S25 Ultra iPhone 16 Pro हाइरेबा फोन अहुम सिदा करमना कैमरा ख्वाइदगी हेना फबगे हाइबिरो Huawei Pure Ultra अदैदी कइनो कैमरा खक्तंगी ओइबा वीडियो फोन खरगी मतंग दसो इन वीडियो दि सेम ग्रबने ममांग दा हजिकी हाइरेबा फोन सितु याउखिबने अदो मखोई सिंगदो ओइद खोइगी ऑन पेपर द प्रैक्टिकली समना हाय kan ai gumba normal user amada hojiki phone do camera do kaina phaba camera am pisal laga so samna ain to is di ai setting nung tinga karim semdok ta bi thak on tor video namge video thak on tawba camera ka ke tho hang do camera ka pa du tani na koi gi normal user sing to is di ai koi gi professional kanguna oitara gadi koi gi pro mode ka changa kanda manual setting ka se nga sai gi ISO adedi ma gi EB plus set minus ka setting ka tamna brightness ka do ISO red ka do semdok simdin tor kanda brightness ka do sema kanda yamna phajaba setting da camera se moina photo ga ka tana ko du ma de khoi kya thoina su yengseludre aduga mathau su ta de khoi normal user ni to su to de tana ko aduna khoi gum normal user amagi oitara ga di S25 Ultra iPhone 16 Pro ka harise ama hekta dum yare hai tare sina ba chang chongba asai gi pura gi se phadi phai camera du su phai ma phati ha bana te 17 16 dai mana 16 ni hana phai ha bana te du mount pi de space jing do khoi gi ai gum normal user amagi da makte thoina sina bam khangdaba moin tawe aduna ne hꯧजिकान दी iPhone सिना थी cái hay nó hong đâu na hong le siu cái gino ba store da hai iPhone si nga sai gi Manipur da di koi India da hai tare ne ko iPhone ga tan phone ayamba any phone model khudima se koi gi offline da natraga online da refurbish hai ga tra ko na second hand phone gumba se Casify gumba daidi ama su lebi ni kaw kre control z kind of website khara da tawi online da na du ga store sing da demo second hand use phone si yam yole da na ko ado duplicate ka su thok padum yawi clone to ka su dum yawi bane adu da khoina phajana munna thido ga khangdok traga di khangoi du ne ko dum du da pot web tara ga de du gumba dai di atop country gi unit kumbo am tar de maman sam hong hong na phange adu ma lai gre point adu ga ani su budai na haining se si hojik se anouba model ama launch tro ga di hana gi mang gi chahi da launch so ki model hai matam ko sala ga di hong tharak pa se masan ta ne to na dum khara hong dar kani adu ga USA da di ko मोगी एप्पल की मसागी ओइबा आउटलेट हाइतारे दुकान हाइतारे निको सेकेंड हैंड योन बा आउटलेट लाइबा मसागी ओइबा एप्पल मसाना योन बा दुना यूज फोन गुंबा रिफर्बिश फोन गुंबा सिसु दुम फजना अखोइना मफम खंगदी लाइबिया बोय बजाने 1K यौरे हाय कलम्बस ना दु अरगदी कलम्बस खोगे कॉपीराइट क्लेम लइबा कनो वीडियो यावरा ने येंबिरो खोगे वाईटी स्टूडियो ने एप्लीकेशन लाइबनि मदु इंस्टॉल तौरगदी दुदा सुन थोकपने दु मिलाई लाइना खंगबने Jahangir na hi Harame Jahangir hi Jahangir according to your emojis and flower you also mentioned one flag which is I think from Bangladesh flag. Are you from Bangladesh? Bro Red Magic 10 Pro ama haibiro phawra haina hoi dum ke hani game gumba sana ba khona pa ma kangku gi gadi am pharaba phone ni hai tare ko masi kaino ni mi migi sna fam se mana de dana ko aidi camera seng mane baina pamise battery ka hena khang ba khang da kana gumba mana asai de battery khang da yaro aidi numit ni mu ka chat battery numit ni mu ka chat pa pame hai dune kana gumba mana aidi camera seng so ai seng da so aidi game sana ba wa lo re sine ba kana gumba mana hai sina ai gi thabak yam chinjai pham dana khotana phone je charge tawdana ngai lei matam lei minute manga da phone charge than ba pame sine hai du je adana mi megi sina bam mi megi magi pamjaba magi priority to adu khena bai matung ina phone chi ai ga sana da ba haina lai bai wa ne to ke hani yam ka haina phatta ba budi sum phatre na koi ne lai lai khange dana ya mana thusi ki matam da launch tar phone sing se matam ga chana ba dum feature sing ya mana loi yaw ra bani hai tare noli bala game haina tarome kamen ma rahul
Surok habumna hairame Infinix phone se haibada dum nungaiba oigadra bro hai Infinix ki phone se sinabadi nungaini mai hujikan anoba launch ori phone je matam siga chanaba on paper da ko magi haini features sing yam nungaiba features sing hape yam phajare mamal su yam na hongba haibadi kam haini value for money paisa ga mamal duga potu ga chanaba dum ba phone di oiba ko aduga aina mamang do sam toy haijabado Infinix haiba company sigi Manipur da store haitare na outlet ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯡꯁꯦ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯒ ꯂꯩꯔꯛꯑꯀꯥꯟꯗ ꯋꯥꯔꯦꯟꯇꯤ ꯃꯅꯨꯡꯗꯒ ꯌꯥꯔꯛꯇ꯭ꯔꯒ ꯁꯦꯝꯐꯝ ꯑꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯒꯨꯝꯕꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯕ꯭ꯔꯥ ꯂꯩꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯗꯨꯒꯨꯝꯕꯗꯨ ꯂꯩꯁꯜꯂꯨꯔꯀꯥꯟꯗ ꯍꯌꯦꯡ ꯌꯥꯔꯛꯇ꯭ꯔꯀꯥꯟꯗ ꯂꯩ ꯄꯥꯏꯔꯨꯔꯒ ꯁꯦꯝꯐꯝ ꯅꯨꯡꯐꯝ ꯐꯪꯗ꯭ꯔꯒ ꯄꯥꯔꯠ ꯑꯣꯔꯤꯖꯤꯅꯦꯜꯒ ꯄꯥꯔꯠꯀ ꯐꯪꯗ꯭ꯔꯒ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯅ ꯄꯣꯠꯀꯨꯝꯕ ꯑꯃ ꯌꯥꯗ꯭ꯔꯒ ꯑꯁ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯄꯥꯔꯠ ꯆꯦꯟꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯉꯥꯏꯗ ꯌꯥꯔꯣꯏ ꯀꯥꯏꯅ ꯇꯧꯕ ꯑꯃ ꯇꯧꯅꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯑꯗꯨꯒꯨꯝꯕ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯒꯨꯝꯕ ꯂꯩꯇ꯭ꯔꯒꯗꯤ ꯃꯁꯤ ꯅꯨꯡꯉꯥꯏꯔꯣꯏꯅ ꯑꯩ ꯁꯖꯦꯁ ꯇꯧꯗꯕꯅꯤ ꯐꯣꯟꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯅꯠꯇꯦ back to back hai Jahangirna Johnson Longjamna display PPI se Sony ga atai ga phone gi Sony ga khara di hen ma male hoi asagi pixel asagi density se ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯅ ꯇꯤꯚꯤꯒꯨꯝꯕꯗ ꯀꯂꯔ ꯇꯤꯚꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ LED LCD ꯒ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯒꯤꯗ ꯀꯂꯔ ꯇꯤꯚꯤꯅ ꯑꯩꯈꯣꯏ ꯃꯅꯤꯡ ꯇꯨꯝꯊꯣꯛꯄ ꯇꯤꯚꯤꯒꯨꯝꯕ ꯂꯩꯕꯗ ꯑꯩꯈꯣꯏ ꯇꯤꯚꯤ ꯑꯣꯟ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯕꯣꯛꯁ ꯁ꯭ꯀ꯭ꯋꯥꯔ ꯕ꯭ꯂꯨ ꯔꯦꯗ ꯌꯦꯂꯣ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯂꯥꯏꯠ ꯈꯔ ꯉꯥꯟꯕ ꯎꯏꯗꯅ ꯑꯗꯨꯒꯨꯝꯕꯩ ꯄꯤꯛꯁꯦꯜꯁꯤꯡꯁꯤ ꯗꯦꯟꯁꯤꯇꯤꯁꯦ ꯀꯨꯡꯈꯩ ꯗꯤꯁꯄ꯭ꯂꯦꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯀꯩ ꯍꯥꯏꯅꯤ ꯁꯦꯆꯨꯔꯦꯁꯟ ꯀꯥꯏꯅꯕ ꯑꯩꯈꯣꯏꯅ ꯁꯧꯕ ꯃꯥꯟꯕꯗꯣ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯅ ꯇꯤꯚꯤꯒꯨꯝꯕꯗꯒ ꯁꯧꯕ ꯑꯗꯨꯒꯨꯝꯕꯒꯗꯣ ꯌꯥꯝꯅ ꯊꯣꯛꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯄꯤꯛꯁꯦꯜ PPI ꯒꯨꯝꯕ ꯄꯤꯛꯁꯦꯜ ꯗꯦꯟꯁꯤꯇꯤꯒꯨꯝꯕꯒꯁꯦ ꯋꯥꯡꯈꯤ ꯅꯨꯡꯉꯥꯏꯗ ꯑꯗꯨ ꯁꯣꯅꯤꯒꯤꯗ ꯑꯌꯥꯝꯕꯅꯁꯨ ꯃꯣꯏꯅ ꯂꯣꯟꯆ ꯇꯧꯕꯗ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯗꯤꯁꯄ꯭ꯂꯦꯁꯦ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯝꯕꯗꯤ ꯂꯣꯟꯆ ꯇꯧꯕꯗꯤ ꯇꯧꯋꯦ ꯕ꯭ꯔꯣ iPhone 15 ꯁꯦ ꯑꯣꯛꯇꯣꯕꯔꯒꯤ ꯊꯥꯒꯤ ꯗꯤꯋꯥꯂꯤꯗ ꯑꯣꯐꯔ ꯀꯌꯥꯗ ꯂꯥꯛꯄ ꯌꯥꯒꯦ ꯊꯥꯅꯤꯜꯅ ꯍꯥꯏꯁꯦ iPhone 15 ꯁꯦ ꯑꯣꯛꯇꯣꯕꯔꯒꯤ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯕꯤग ꯕꯤꯂꯤꯌꯟ ꯗꯦ ꯁꯦꯜꯁꯦ ꯑꯣꯛꯇꯣꯕꯔ ꯌꯧꯔꯝꯗꯥꯏꯒꯤ ꯁꯤꯗꯩꯁꯤꯗꯀꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯁꯤ 45 46 aswaibo soidana fangani haitare iPhone 16 gi mamal release tawhredana ko akhoi kenoda Flipkart 61 62 da fange iPhone 16 je aduna ne na mayam da offer matam ngai biu na iPhone 16 do lupa lising mar phung piram do 60 da fangalai ne aduna 17 launch tawpai hongdar pam su lai offer gi hongdar pam su lai adudai no koina moina hairiba particular brand Flipkart natragana Amazon na moina collaborate toriba bank masagi credit card kumbu lai taragadi पैसासे अमुक हेन होंग फंगदुने अदुना ऑफर मतम नाइबिउ हाइसे सिंखै जों चासे लाओ नोइ नेने हौगे मयोमदा अमता पाइरो हाय होस का कमेंट ना नंबर पोरे कासे हाय होय होय कमेंट जे आइदि मयाम मथंग मथंग बिदि पाबने हाइदि मीना हाइदो आई सुम सरा सरा पारगा तोखिबदो आइना पामदो रिप्लाई दो माना हाइनिंगिदो हंगिदो कैनो हाइना पिरम द्रगदि को अदुगी सुम हाइबने ꯂꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯪꯅ ꯏꯔꯛꯏꯕ ꯀꯃꯦꯟꯁꯦ ꯑꯩ ꯈꯪꯗꯤ ꯈꯪꯉꯦꯕꯀꯣ ꯅꯪꯒꯤ ꯀꯃꯦꯟ ꯑꯅꯤꯁꯦ ꯊꯪꯅ ꯊꯪꯅꯅ ꯑꯃꯅ ꯅꯨꯄꯥꯅ ꯗꯥꯟꯁ ꯇꯧꯕ ꯑꯃꯅ ꯅꯨꯄꯤꯅ ꯗꯥꯟꯁ ꯇꯧꯕ ꯑꯃ ꯌꯥꯎꯋꯦ ꯁꯤ ꯑꯅꯤꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯏ ꯃꯈꯥꯗ ꯑꯃ ꯌꯥꯎꯔꯤꯁꯤꯕꯨꯗꯤ ꯑꯩ ꯈꯪꯉꯦ ꯑꯗꯨ S24ꯒ 25ꯒ ꯈꯨꯠ ꯅꯥꯕꯒꯤ ꯃꯇꯥꯡ ꯈꯤꯇꯪ ꯍꯥꯏꯕꯤꯕꯗꯤ ꯌꯥꯒꯗ꯭ꯔꯕ꯭ꯔꯣ ꯑꯩ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯎꯅꯤꯌꯣ ꯄꯥꯏꯇꯦ ꯅꯪꯒꯤ ꯀꯃꯦꯟꯁꯦ ꯑꯝꯇꯪꯒ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯋꯥꯍꯪ ꯃꯈꯟ ꯃꯈꯟ ꯍꯪꯅꯤꯡꯕꯅꯦ ꯄꯥꯎꯈꯨꯝ ꯉꯥꯏꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯀꯃꯦꯟ ꯌꯥꯝ ꯂꯩ ꯃꯤꯠꯅꯗꯤ ꯁꯣꯝꯗ ꯎꯊꯔꯛꯑꯦ ꯍꯥꯏꯔꯤ ꯑꯗꯩꯗꯤ ꯏꯝꯅꯥꯝ ꯕꯤꯗꯥꯟꯇꯅ ꯕ꯭ꯔꯣ ꯂꯥꯛꯀꯗꯧꯔꯤꯕ ꯁꯦꯜꯁꯤꯗ ꯁꯦꯝꯁꯪꯒꯤ S series ꯑꯣꯐꯔ ꯀꯌꯥꯝ ꯄꯤꯗꯧ ꯃꯥꯟꯒꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ 35 ꯂꯩꯕꯁꯤ ꯀꯌꯥꯝ ꯍꯟꯊꯗꯧ ꯃꯥꯟꯒꯦ ꯍꯧꯖꯤꯛ 35 ꯂꯩꯁꯦ 30ꯒꯤ ꯃꯅꯨꯡꯗ ꯁꯨꯝ ꯁꯣꯏꯗꯅ ꯀꯝꯄꯜꯁꯔꯤ ꯂꯥꯛꯑꯅꯤ ꯕ꯭ꯔꯣ PPI ꯋꯥꯡꯕꯒꯤ ꯑꯗꯨꯒꯤ ꯈꯦꯠꯅꯕ ꯍꯥꯏꯕꯤꯌꯨ ꯑꯩ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯕꯤꯗꯥꯟꯇ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯔꯣꯏ ꯀꯃꯦꯟ ꯌꯥꯝ ꯂꯩꯔ ꯃꯥꯜꯂꯦ ꯕ꯭ꯔꯣ ꯑꯩꯅ ꯑꯩꯈꯣꯏ ꯄꯂꯦꯝꯗ iPhone 17 ꯑꯃꯒ Meteor ꯑꯃꯒ ꯂꯩꯕꯤꯌꯣ ꯍꯥꯏꯕ ꯅꯊꯤꯕꯣꯡ ꯕꯨꯛ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯀꯩꯅꯣꯅꯤ ꯈꯤꯡꯕ ꯉꯁꯥꯏꯒꯤ ꯃꯤꯅ iPhone ꯄꯥꯏꯅꯩ ꯃꯤꯅ ꯕꯥꯏꯛ ꯊꯧꯅꯩꯅ ꯊꯧꯕꯁꯦ ꯑꯩꯗꯤ ꯄꯥꯝꯗꯦ ꯌꯨꯝꯗꯅ ꯐꯂꯥꯡ ꯑꯍꯣꯕꯗ ꯂꯩꯔꯒ ꯕꯥꯏꯛ ꯊꯧꯔ ꯆꯠꯂꯒ ꯃꯤꯅ ꯀꯩꯁꯨ ꯔꯦꯁꯄꯦꯛ ꯇꯧꯗꯕꯅꯤꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯉꯝꯖꯕꯤ ꯂꯦꯚꯦꯜꯗꯀꯣ ꯑꯗꯨꯝ iPhone ꯄꯥꯏꯅꯔꯁꯨ ꯑꯩꯈꯣꯏ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯑꯩꯒꯤ ꯉꯝꯖꯕꯗ 5,000 ꯄꯤꯕ 10 ꯄꯤꯕ ꯐꯣꯟ ꯄꯥꯏꯕꯗ ꯑꯩ ꯀꯩꯁꯨ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯏꯔꯥ ꯁꯅ ꯁꯝꯅ
like namdaba maya mom nambira mom paisa tingdabani maya mai chume ira sana sana haije like so mom namjan biradi ai ju khara sai ding ngang je khanau kang ising da thai je kitang kano hanjan boy khanni ko best camera phone si kay lega bro video nambagi loning ba hai camera video nambagi oita di iphone oni biro iphone no khai dei fare changlak pa tangai yamba pai ba ngamdrasu Samsung S26 ki oirakpa yaba feature gi matangda yamana knowledge chawrakpa leiragadi khangjage hai hojik fawgi oina di rumor gumba leaks gumba ji kya thoina tadri adikes entertainment hairi je moidi January gumba da launch tawbani ko gana Apple gi na September sida sum compulsory chahi guding launch tawre doga January da launch tawbani Samsung gi na aduna madu matam su tak sang wali ni nakshala ganda rumor gumba leaks gumba la ganda isodana hai khangalaki hojik fawgi di tabla camera haira di Sony Xperia gi camera na features kada adum henba male ate phone Samsung iPhone na chingbadai hai settings kumba hai tare ngasai en hai ke do ke professional kangu na nam na bagi damakta di moi gi damakta option ke yam yawe ba aduga adum make sing bagi hai ta ga iPhone ju dum yam sing ibung king ba noi mana noi mana product ri do farabani hai adune adumai hai product phubi rakti do fare ai di yare khange met pu met rabadi YT yengba yet yengbada 100 tagi tade 5 kilometer yoraga phone dai yengba adusu lambi fataba marakta ai kingbana matho yumda laibranu bo haire hai laibiranu bo haire ai haidradi kingbana ngido mo tade kadai digi ani mak amade kadai no ani bo hajale thadoi lakte marup targa leire hai mane thadoi laktre aidi leiroi apple di hai apple di phabudi fai do yamna tang mo siga hairo di ko koi photo bungam dragadi si eta me pai ne na pai budi fate ha ma panda info ga thong lonjin bai mong yodriya ni hai omna ai udaba male hai hai di thobra gunai tau gunai or sai kona message to en pau phora ge aduga comment tape marup yamna handai ngasina hai post ka kai khoi di phone anobadi lairadana pairisibaw losin khadra pakhatle hairi kaigino sai chebo phone paiba yadaba angang oiramdau sahi koi sudriba angang sina phone paiba dumba oi taragadi akaknaba matam kharagadang da paiba su phai adum phone adum taw leibase sina leibase koi gi aran ba thabak tawni budi haiba natabako phone do pairaga koi seran turan mina yaningdaba natra nai pana yengbada nungai taba thabak tawni haibugi wa natabi aina haise haina point sina phone adum pai leiba haibase lairik pariba like tabi satra gi damakta aina akai ba tawdraga so adum matam yam maeba ko aduna phone adum pai lebise kande Samsung S24 Ultra ga S25 Ultra ga se khenaba kitang haibiramo haina haijabane masai gi do aduga Diwali offer su leiba yabro rojibi hai hoinio bai te na haije S24 ga S25 Ultra ga hai S25 Ultra na di kitang farani ngasai gi processor so anu bo hi gi upgrade oiba khoi gi 4 nanometer daga yawba adum processor oire aduga feature si ngasai gi kano hai de kai haini security update kumbaga si mana hena fangani ko adi Android version update na lakwa di one UI kumbaga update lakwa si S25 na suka helani mamal gi wadi nasai gi Diwali gi sale matam stage da chap chana akak na ba su koi gini habidi leite adu phane hongdar kani habidi ngasai gi lising tara manga phau gi chang da ko id handar kani habigi wakanda ai chap chaba lei maram di offer plus nasai card discount adadi atop atop offer mayam lei ko khoi gi da Flipkart handak lakadaba sale sida ko big billion day sale sida Flipkart ki super money ne application am laibune ko Google Pay gumba Phone Pay gumba paisa ka thok sin ko adu ki application du ki payment toroka di magi pung baro dai sale hek hobuga particular timing khara da pot khara da ko moi direct 50% bhabu discount pine na dum moi gi banner da dum yawra bane ye view Flipkart changa kanda ai ki wakal di ima ipa na wana suraga puthokpa paisa duna nairaga atangba iPhone leiba budi saruk isana sujaraga yam laba yam dabada 15-20K paiba Android leibana hena fai khale bro hai ekina hairiba wakalonse yam chume aduga aina khanjakiba amsu leiba ko aikoina ngasi ai chahi budi yam ba ta ai ariba saningbagi wana te khang hai saningbagi wana te adubo ngasi deina sahi kharagi mamangda aigi marup mapang sing imanaba sing sina moina gari thongnai bike thongnai matamda R15 ka thoku matamdo yam thongnaba Activa ga nongna tholai matamdo
ꯑꯗꯨꯏ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯀꯥꯕ ꯃꯇꯝꯗꯨꯗ ꯃꯌꯥꯝ ꯊꯧꯅꯩ ꯀꯥꯔꯒ ꯊꯧꯅꯩꯀꯣ ꯑꯜꯇꯣꯒꯁꯦ ꯅꯧꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯊꯣꯛꯂꯛꯏ ꯊꯧꯅꯩ ꯀꯣꯂꯦꯖ ꯂꯥꯛꯄꯒ ꯊꯧꯅꯩ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯈꯜꯂꯦꯕ ꯅꯪ ꯅꯁꯥꯅ ꯅꯁꯥꯒꯤ ꯄꯩꯁꯥꯅ ꯍꯨꯃꯥꯡ ꯃꯟꯅ ꯅꯁꯥꯅ ꯇꯥꯟꯖꯔꯒ ꯂꯩꯔꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯅꯪꯕꯨ ꯔꯦꯁꯄꯦꯛ ꯁꯦꯂꯨꯠ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯊꯤꯅ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯦꯕ ꯃꯔꯝꯗꯤ ꯅꯪꯁꯦ ꯄꯩꯁꯥ ꯇꯥꯟꯕꯗ ꯑꯗꯩꯗꯤ ꯄꯩꯁꯥ ꯇꯨꯡꯁꯤꯟꯕꯗ ꯄꯩꯁꯥ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯕ ꯍꯩꯔꯕ ꯅꯠꯇ꯭ꯔꯒ ꯄꯩꯁꯥ ꯁꯦꯟ ꯇꯥꯟꯕ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯈꯪꯉꯕ ꯃꯤ ꯑꯃꯅꯦꯅ ꯑꯩꯅ ꯈꯟꯕ ꯌꯥꯏ ꯂꯧꯕ ꯌꯥꯏ ꯑꯗꯨꯒ ꯏꯀꯥꯏ ꯈꯨꯝꯅꯕꯅꯤꯡꯉꯦ ꯃꯁꯥꯒꯤ ꯍꯨꯃꯥꯡ ꯃꯟꯅꯇ ꯃꯁꯥꯒꯤ ꯈꯨꯠꯁꯨꯃꯟꯅ ꯃꯥꯅ ꯇꯥꯟꯖꯔꯛꯄ ꯄꯩꯁꯥꯅ ꯂꯩꯖꯕꯅꯦꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯔꯦꯁꯄꯦꯛ ꯑꯃꯒ ꯂꯣꯏꯅꯅ ꯑꯩ ꯁꯦꯂꯨꯠ ꯇꯧꯋꯦꯕ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯒꯤ ꯄꯩꯁꯥꯅ ꯃꯌꯨꯝ ꯐꯖꯕ ꯗꯣꯂꯥꯟꯗꯁꯨ ꯂꯩꯁꯅꯨ BMW ꯁꯨ ꯊꯧ ꯂꯥꯛꯇꯨꯅ ꯑꯩ ꯔꯦꯁꯄꯦꯛ ꯑꯦꯟ ꯇꯧꯅꯤꯡꯗꯦ ꯃꯗꯨ ꯃꯥꯒ ꯃꯗꯨꯒꯤ ꯄꯩꯁꯥꯗꯣ ꯇꯥꯟꯕꯗ ꯀꯌꯥꯝ ꯌꯥꯝꯅ ꯋꯥꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯩꯁꯥꯁꯤꯒꯤ ꯚꯦꯂꯨ ꯃꯃꯜꯁꯦ ꯀꯌꯥꯅꯣ ꯃꯗꯨꯒꯤ ꯄꯣꯠꯇꯨꯒꯤ ꯃꯥꯡꯖꯕ ꯃꯁꯤꯃ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯝ ꯌꯥꯝ ꯋꯥꯕ ꯀꯥꯏꯅꯣ ꯃꯥ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕ ꯃꯤ ꯑꯃꯅꯦ ꯑꯗꯨꯒꯨꯝꯕꯗꯤ ꯑꯩꯅ ꯔꯦꯁꯄꯦꯛ ꯇꯧꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯆꯞ ꯃꯥꯟꯅꯩ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯑꯩ ꯀꯩꯅꯣ ꯍꯥꯏꯗꯨꯒ ꯒꯦꯝ ꯁꯥꯟꯅꯕꯗꯁꯨ ꯅꯨꯡꯉꯥꯏꯕ ꯀꯩ ꯂꯩ ꯀꯦꯃꯦꯔꯥꯁꯨ ꯐꯕ ꯍꯥꯏ ꯒꯦꯝ ꯁꯥꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯕ ꯀꯦꯃꯦꯔꯥꯁꯨ ꯐꯕ ꯍꯥꯏꯔꯒꯗꯤ iPhone 17 Pro ꯂꯩꯔꯣ 16 Pro ꯂꯩꯔꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒꯗꯤ ꯀꯣꯏꯁꯟꯁꯦ ꯑꯗꯨꯕꯨ ꯑꯩ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ ꯉꯁꯥꯏꯒꯤ ꯒꯦꯝ ꯁꯥꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯕ ꯂꯨꯄꯥ ꯂꯤꯁꯤꯡ 14-15ꯗꯗꯤ ꯄꯣꯀꯣꯒꯤ ꯐꯣꯟꯗꯁꯨ ꯂꯩꯔꯤꯀꯣ ꯑꯗꯨꯅ ꯕꯖꯦꯠ ꯔꯦꯟꯖ ꯍꯥꯏꯔꯒꯗꯤ ꯑꯩꯗꯤ ꯂꯨꯄꯥ ꯂꯤꯁꯤꯡ 30-ꯃꯨꯛꯇ 40-ꯃꯨꯛꯇ 50ꯐꯥꯎ ꯃꯅꯨꯡꯗ ꯀꯦꯃꯦꯔꯥ ꯅꯨꯡꯉꯥꯏꯕ ꯒꯦꯝ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯕꯁ ꯈꯟꯗꯣꯛꯄ ꯂꯥꯏꯒꯅꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯐꯣꯟ ꯀꯩ ꯂꯩꯒꯦ ꯊꯤ ꯇꯥꯔꯒꯗꯤ ꯑꯇꯥꯡꯕ ꯂꯥꯛ ꯄꯤꯕꯁꯨ ꯂꯩꯕꯅꯤꯅ 10 ꯄꯤꯕꯒ ꯆꯥꯡꯗꯝꯅꯕꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯅ 10 ꯄꯤꯕꯒ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏꯗꯕꯅꯤꯅ ꯃꯁꯤ ꯕꯖꯦꯠ ꯔꯦꯟꯖꯀꯤ ꯃꯈꯥ ꯂꯣꯏ ꯄꯣꯜꯂꯤ ꯍꯥꯏꯇꯥꯔꯦ ꯈꯤꯡꯕꯁꯦ ꯈꯥꯏꯔꯤꯕꯅꯤ ꯍꯥꯏ ꯆꯨꯝꯃꯦ ꯃꯥꯏꯁꯦ ꯑꯗꯨꯝ ꯉꯁꯥꯏ ꯋꯥꯊꯤ ꯍꯧꯔꯁꯦꯅ ꯍꯥꯏꯈꯤꯕꯅꯦ ꯂꯥꯟꯅ ꯈꯟꯕꯤꯔꯨꯅꯨ ꯃꯊꯣꯏ ꯅꯪ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯕ ꯃꯥꯜꯂꯦ ꯍꯥꯏ ꯃꯥꯅꯦ ꯑꯣꯏꯔꯤꯕ ꯃꯥꯜꯂꯦ ꯃꯥꯁꯦ ꯐꯣꯟꯁꯦ ꯂꯩꯕ ꯉꯝꯃꯤꯗ ꯑꯗꯨꯕꯨ ꯇꯜꯂꯦꯗ ꯀꯔꯤꯝ ꯀꯥꯟꯗꯦ ꯆꯨꯝꯃꯤ ꯂꯩ ꯄꯪꯂꯩꯇ ꯂꯩ ꯉꯝꯃꯦꯗ ꯄꯪꯂꯩ ꯂꯩ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯄꯥꯏꯔꯤꯕꯗꯣ ꯑꯗꯨꯝ ꯐꯖꯅ ꯄꯥꯏꯔ ꯂꯣꯏꯔꯦ ꯈꯤꯡꯕ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯕ꯭ꯔꯣ ꯑꯩꯅ ꯄꯥꯝꯃꯤꯁꯦ 500 ꯆꯞꯄꯤꯗ ꯕꯗꯜ 9 ꯄꯥꯝꯕ ꯍꯧꯖꯤꯛꯁꯤꯅ 5ꯗ ꯂꯩꯔꯤꯕ ꯑꯁ ꯆꯥꯛꯅ ꯂꯦꯜꯂꯤ ꯍꯥꯏ ꯃꯗꯨꯒꯤ 500 ꯆꯞꯄꯤ ꯕꯟꯗꯜꯗꯣ 9ꯇꯣ ꯅꯪꯅ 5ꯗꯣ ꯄꯨꯔꯒ ꯄꯤꯊꯣꯛꯑꯒ ꯁꯨꯛꯇꯪ ꯄꯤꯛꯄ ꯐꯣꯟ ꯑꯃ ꯀꯩꯅꯣꯃ ꯄꯨ ꯂꯥꯛꯇꯣꯏ ꯑꯣꯟꯅꯗꯣꯏꯗꯣ ꯈꯟꯕꯗ ꯑꯩꯗꯤ ꯄꯥꯝꯃꯨꯕꯅ ꯂꯣꯏꯔꯦ ꯃꯣꯇꯣꯔꯣꯂꯥ S series ꯃꯇꯥꯡꯗ UI ꯒ OS ꯒ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯃꯣꯇꯣꯔꯣꯂꯥꯒꯤ ꯀꯩꯅꯣꯁꯤ ꯃꯣꯇꯣꯔꯣꯂꯥꯒꯤ UI ꯁꯤ ꯃꯣꯏꯁꯦ OS ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯄꯔꯦꯇꯤꯡ ꯁꯤꯁꯇꯦꯝꯁꯦ ꯃꯣꯏꯗꯤ ꯁ꯭ꯇꯣꯛ ꯑꯦꯟꯗ꯭ꯔꯣꯏꯗꯀ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯗꯥꯏꯔꯦꯛ ꯁ꯭ꯇꯣꯛ ꯑꯦꯟꯗ꯭ꯔꯣꯏꯗꯀꯨꯝꯕ ꯃꯣꯏꯒꯤ ꯀꯁꯇꯝ ꯑꯣꯏꯕ ꯁ꯭ꯀꯤꯟꯁꯦ ꯈꯤꯇꯪ ꯍꯥꯞꯆꯜꯂꯦꯕ ꯃꯣꯇꯣꯔꯣꯂꯥꯁꯦ ꯑꯌꯥꯝꯕꯅ ꯑꯗꯨꯅ ꯁ꯭ꯇꯣꯛ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯐꯪꯉꯦ ꯑꯗꯨꯅ UI ꯒꯨꯝꯕ OS ꯒꯨꯝꯕꯒꯤ ꯃꯇꯥꯡꯗꯗꯤ ꯃꯣꯇꯣꯔꯣꯂꯥꯁꯦ ꯌꯥꯝꯅ ꯐꯕ ꯑꯦꯟꯗ꯭ꯔꯣꯏꯗꯁꯤꯡꯒꯤ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯃꯈꯜ ꯑꯃꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯕꯨꯗꯤ ꯁꯦꯝꯁꯪꯒꯤ One UI ꯁꯤꯅꯕꯨꯗꯤ ꯑꯣꯏꯔꯦ ꯑꯗꯣ ꯃꯣꯇꯣꯔꯣꯂꯥꯁꯨ ꯌꯥꯝ ꯐꯩ ꯏꯕꯨꯡ ꯈꯤꯡꯕ ꯏꯁ ꯃꯤ ꯑꯦꯠꯁ ꯆꯍꯤ 12 ꯁꯨꯔꯕꯁꯦ ꯏꯃꯥꯟꯅꯕꯤ ꯃꯌꯨꯝ ꯂꯣꯏ ꯄꯥꯟꯅꯈ꯭ꯔꯕꯗꯣ ꯍꯥꯏ ꯑꯗꯨꯗꯤ ꯐꯣꯟ ꯄꯥꯏꯕꯗꯗꯤ ꯑꯊꯤꯡꯕꯗꯤ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯏꯃꯥ ꯏꯄꯥꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯄꯥꯏꯍꯟꯕ ꯃꯇꯝ ꯈꯪꯅ ꯁꯤꯖꯤꯟꯅꯍꯟꯕꯒꯤ ꯃꯑꯣꯡ ꯑꯣꯏꯔꯝꯃꯒꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯔꯦ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯕꯤꯔꯁꯦꯕꯒꯤ ꯕ꯭ꯔꯣ ꯖꯤꯕꯤ ꯍꯥꯏ ꯍꯣꯏꯅꯦ ꯚꯥꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯁꯔꯨꯛ ꯌꯥꯕꯤꯕ ꯕ꯭ꯔꯣ ꯑꯩꯅ ꯏꯃꯥ ꯏꯄꯥꯗ ꯗꯤꯄꯦꯟ ꯇꯧꯔꯛꯏꯁꯦ ꯀ꯭ꯂꯥꯁ 12 ꯐꯥꯎꯛꯇꯤ ꯇꯧꯔꯛꯏ ꯍꯧꯖꯤꯛꯇꯤ ꯇꯧꯗ꯭ꯔꯦ ꯃꯥꯅꯦ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯅ ꯀ꯭ꯂꯥꯁ 12ꯀ ꯇꯝꯍꯟꯕꯤꯔꯛꯄ ꯀꯥꯏꯁꯦ ꯆꯍꯤ 13-15 ꯐꯥꯎ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯤꯔꯛꯄ ꯀꯥꯏꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯉꯥꯡ ꯑꯃ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯂꯨꯄꯥ ꯀꯌꯥ ꯆꯪꯉꯤ ꯁꯦꯜ ꯀꯌꯥꯝ ꯆꯪꯉꯤ ꯑꯩꯈꯣꯏ ꯑꯃ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯗ ꯄꯩꯁꯥ ꯀꯌꯥꯝ ꯆꯪꯉꯝꯒꯅꯤꯀꯣ ꯑꯗꯨꯅ ꯑꯗꯨꯐꯥꯎꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯀꯩꯅꯣꯐꯧ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯗ꯭ꯔꯤꯐꯥꯎ ꯗꯤꯄꯦꯟ ꯇꯧꯕꯗꯨꯗꯤ ꯐꯩ ꯑꯗꯨꯒ ꯆꯥꯎꯔꯐꯥꯎ ꯑꯗꯨꯝ ꯅꯨꯄꯤꯒ ꯊꯤꯔꯒ ꯃꯆꯥꯒ ꯌꯥꯎꯔꯒ ꯃꯃꯥ ꯃꯄꯥꯗ ꯑꯗꯨꯝ ꯌꯦꯠ ꯂꯩꯕꯗꯣ ꯑꯗꯨꯁꯨ ꯐꯠꯇꯦꯀꯣ ꯑꯗꯣ ꯏꯁꯥ ꯏꯇꯣꯝꯇ ꯍꯤꯡꯖꯕ ꯉꯝꯅꯕꯁꯦ ꯍꯣꯠꯅꯒꯗꯕꯅꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯁꯥꯅ ꯇꯧꯖꯔꯒ ꯂꯩꯕ ꯑꯦꯅꯤꯊꯤꯡ ꯑꯁ ꯅꯨꯡꯉꯥꯏꯀꯣ ꯇꯁꯦꯡꯅ ꯃꯥꯅꯦ ꯄꯣꯠ ꯑꯃꯀꯣ ꯏꯁꯥꯒꯤ ꯄꯩꯁꯥꯅ ꯂꯩꯕꯁꯦ ꯌꯥꯝ ꯄꯥꯝꯃꯨꯕꯁꯨ ꯌꯥꯝ ꯂꯩꯕꯅꯦ ꯚꯦꯂꯨ ꯈꯪꯕꯅꯦ ꯑꯗꯨ ꯃꯤꯅꯒ ꯐ꯭ꯔꯤꯗꯒ ꯄꯤꯔꯛꯄ ꯃꯃꯜ ꯇꯥꯡꯕ ꯄꯣꯠ ꯄꯣꯠ ꯀꯩꯝ ꯚꯦꯂꯨ ꯂꯩꯇꯅ ꯂꯩꯕꯗꯣ ꯑꯗꯨꯅꯅꯦ ꯑꯗꯨꯝ ꯈꯔꯗꯤ ꯈꯪꯕ ꯐꯩ ꯃꯊꯣꯏ ꯅꯪꯕꯨ ꯀꯥꯏꯗꯩꯅꯣ ꯍꯪꯉꯤꯌꯦ ꯌꯨꯝꯅꯥꯝ ꯕꯤꯗ꯭ꯌꯥꯗꯅ ꯕ꯭ꯔꯣ ꯌꯨꯁ ꯑꯦꯟꯗ꯭ꯔꯣꯏꯗ ꯂꯩꯕꯗ ꯀꯩ ꯌꯦꯡꯕ ꯌꯥꯒꯦ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯁꯦꯝꯃꯛꯇ꯭ꯔꯤꯕ꯭ꯔꯣ ꯍꯥꯏ ꯁꯦꯝꯈ꯭ꯔꯦ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯑꯞꯗꯦꯠ ꯇꯧꯔꯛꯇꯕꯅꯤꯀꯣ ꯇꯧꯔꯛꯑꯅꯤ ꯁꯣꯏꯗꯅ ꯕꯤꯗ꯭ꯌꯥꯗ ꯑꯗꯣ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯈꯔ ꯃꯈꯥꯗ ꯖꯤꯔꯤ ꯂꯩ ꯃꯥꯜꯂꯦ ꯑꯗꯨꯅ ꯀꯃꯦꯟꯁꯤꯡꯁꯦ ꯑꯝꯇ ꯁꯨꯅꯕ ꯃꯊꯪ ꯑꯝꯇ ꯄꯥꯔꯛꯈꯤꯒꯦ ꯑꯗꯨꯒ ꯀꯃꯦꯟꯁꯦ ꯑꯃꯨꯛ ꯃꯌꯥꯝ ꯄꯥꯔꯛꯏ ꯄꯣꯔꯛꯇꯦ ꯑꯗꯨꯝ ꯀꯨꯏꯔꯦ ꯑꯗꯣ ꯋꯥꯔꯧꯕꯤꯅꯣ ꯃꯊꯪ ꯄꯥꯔꯛꯑꯒꯦ ꯈꯤꯡꯕ ꯅꯪ ꯇꯨꯝꯗꯣꯏꯔꯣ ꯑꯝꯇ ꯆꯠꯂꯣ ꯍꯥꯏꯔꯤ ꯑꯃꯨꯛꯅ ꯀꯂꯝꯕꯁ ꯋꯥꯇꯟ ꯕꯥꯏꯛꯀꯤꯅꯕꯨ ꯑꯩꯁꯨ ꯀꯔꯕꯥꯔ ꯇꯧꯒꯦ BMW ꯂꯧꯒꯅ ꯄꯥꯟ ꯀꯔꯕꯥꯔ ꯇꯧꯔꯒ ꯑꯇꯣꯞꯄꯁꯨ ꯇꯧꯔꯦ ꯍꯥꯏ ꯃꯥꯜꯂꯤ ꯀꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯥꯏꯁꯦ BMW ꯂꯧꯒꯅ ꯍꯣꯁ ꯀꯀꯥ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯗꯤ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏ ꯆꯨꯝꯖꯥꯠ ꯑꯁ ꯆꯨꯝꯃꯦ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯗꯤꯀꯣ ꯉꯁꯥꯏꯒꯤ ꯃꯤꯅ ꯑꯩꯉꯣꯟꯗ ꯗꯤꯃꯥꯟ ꯇꯧꯁꯜꯂꯛꯀꯗ꯭ꯔꯥ ꯑꯗ ꯑꯩ ꯄꯩꯁꯥꯁꯤꯕꯨ ꯀꯃꯥꯏꯅ ꯀꯩꯗꯧꯁꯤꯒꯦ ꯑꯗꯨ ꯇꯧꯁꯤꯒꯦ ꯑꯗꯥ ꯇꯧꯁꯤꯒꯦ ꯑꯗꯨꯗ ꯃꯊꯥ ꯁꯥꯕꯗ ꯃꯥ ꯇꯨꯝꯕ ꯀꯌꯥ ꯌꯥꯔꯣꯏꯗꯣꯏꯅ ꯄꯩꯁꯥ ꯄꯥꯏꯗꯕ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏ ꯇꯨꯝꯃ ꯍꯌꯦꯡꯒꯤ ꯊꯣꯛꯄ ꯉꯁꯤꯅ ꯉꯁꯤꯒꯤ ꯊꯣꯛꯄ ꯍꯥꯏꯅꯀꯣ
पैसा पाइबा कांगुदे आई पैसा दे हयेंग गिदौसिगे हंचित गिदौसिगे अइना पाइरि पैसा सिंग आई हयेंग मा आई चा इस्कू सिंगिना फजना ज्ञान ताना लेहौदगदे पैसा सिंग असलोइ मांग बतारे कायना मा मथा सा अहिंग अमता तुम यार मरोद पैसा पाइ पामनु ibung khingba ai kakching dei ni hari ko nyo bai ti namang farase hayeng hangchita amuk unarase bro hai hoi hoi hayeng amuk thengnarase sahidor message ka me gyan ta hautre mathoi do ai girlfriend ne karan ta ganu khingba hai di chingkhaina angom na bai ti hayeng lao next saturday sunday da lao thengnarase hari ko Johnson na Motorola H series leiba yaba amta suggest tawbiro 25 ki phawgi manungda leiba Snapdragon processor oiba S60 do Motorola S60 Pro ra adu do Snapdragon oiba oidaba sab saba kawre madu phone da yam phai lupa lising 30 gi manungda leike S60 Pro aduga mathoi ai noi kaksing Royal Enfield showroom da la kani hantak mansida adu thangna se chamna hairiye awa thengna salo ai gi su yauna thengna salo ko ai su tage ai no da bandan ꯑꯩꯉꯣꯟꯗ ꯕꯟꯗꯥꯟ ꯂꯩ BMW ꯂꯩꯅꯕ ꯅꯪꯒꯤ ꯗꯣꯔꯥ ꯄꯤꯔꯣ ꯂꯩꯔꯒꯦ ꯍꯥꯏ ꯍꯤꯡꯕꯁꯦ ꯁꯥꯟꯅꯔꯦ ꯃꯊꯣꯏꯅ ꯍꯥꯏꯌꯦ ꯍꯣꯁ ꯀꯀꯥ ꯏꯁ ꯃꯤꯡꯁꯦ ꯍꯤꯟꯗꯤ ꯂꯣꯏꯔꯛꯄꯔ ꯀꯩꯅꯣꯝ ꯇꯧꯏ ꯀꯃꯦꯟ ꯀꯥꯁꯦ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯏꯅꯔꯦ ꯍꯥꯏꯔꯤ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯩ ꯑꯣꯏꯔꯝꯒꯅꯤ ꯁꯣꯏꯗꯅ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯑꯗꯤ ꯀꯥꯔꯟ ꯇꯥꯕ ꯁꯨꯝ ꯌꯥꯎꯔꯛꯄꯅꯤꯀꯣ ꯑꯊꯦꯡꯕꯗ ꯊꯥꯕ ꯂꯩꯕ ꯅꯝꯃꯦꯅ ꯑꯗꯨꯃꯥꯏꯅ ꯀꯥꯔꯟ ꯇꯥꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯕ꯭ꯔꯣ ꯌꯨꯁ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯃ ꯂꯩꯒꯦ ꯈꯜꯂꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣꯗꯣ ꯈꯔ ꯊꯨꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯊꯥꯒꯠꯂꯛꯑꯒꯦ ꯍꯣꯏ ꯂꯥꯛꯑꯒꯦ ꯑꯃꯨꯛ ꯍꯥꯏ ꯍꯧꯅꯤꯌꯣ ꯕꯥꯏꯇꯤ ꯀꯩꯅꯣꯅꯦ ꯑꯩꯗꯤꯀꯣ ꯁꯦꯇꯔꯗꯦꯒ ꯁꯟꯗꯦ ꯈꯛꯇꯅꯦ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯑꯗꯨꯅ ꯍꯌꯦꯡ ꯂꯥꯛꯑꯣ ꯍꯌꯦꯡ ꯊꯦꯡꯅꯔꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯊꯪꯒꯤ ꯁꯦꯇꯔꯗꯦꯗ ꯑꯃꯨꯛ ꯊꯦꯡꯅꯕ ꯇꯥꯕ ꯑꯗꯨꯒ ꯒꯨꯗ ꯅꯥꯏꯠ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯃꯣ ꯍꯥꯏꯀꯣ ꯑꯉꯣꯝꯅ ꯀꯟꯅ ꯅꯣꯛꯁꯜꯂꯛꯑꯦ ꯈꯤꯡꯕꯗ ꯑꯉꯣꯝ ꯅꯣꯛꯁꯤꯟꯕ ꯀꯩꯅꯣ ꯕꯥꯏꯇꯦꯅ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯣ ꯒꯨꯗ ꯅꯥꯏꯠ ꯂꯩꯗꯣꯏ ꯑꯃ ꯖꯤꯑꯣꯁꯦ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯆꯨꯝꯃꯦ ꯑꯁ ꯖꯤꯑꯣꯒꯤ ꯅꯦꯠꯁꯤꯗꯤ ꯀꯞꯅꯤꯡꯕꯤꯁꯨ ꯌꯥꯎꯔꯦ ꯃꯁꯤꯗꯤ ꯉꯥꯡꯅꯔꯔꯣꯏꯁꯦ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕ ꯂꯣꯏꯔꯦ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯒ ꯗꯥꯏꯃꯦꯟꯁꯤꯇꯤꯒꯁꯦ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ꯭ꯔꯥ ꯍꯦꯟꯕ꯭ꯔꯥ ꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯃꯥꯏꯅꯗꯤ ꯂꯩꯇꯦꯕꯀꯣ ꯀꯩ ꯍꯥꯏꯅꯤ ꯑꯅꯤꯃꯛꯁꯦ स्नैपड्रैगन की 6 सीरीज का मीडियाटेक की कनो 7300 अदे 8000 सीरीज का संगदमनादी मीडियाटेक तुने हेन्नेबा अदो मीडियाटेक की ngसाइगी 7000 सीरीज तुगा स्नैपड्रैगन 8 elite का मुयेंग तादी स्नैपड्रैगन नु हेन्नेबा अदुना पर्टिकुलर ब्रांड ददी येंगबा यारो ngसाइगी मागी मॉडल सिंग हाइतारे नको मागी प्रोसेसर सिंग ददी मखा याम पोले ओके ब्रो जीबी ओके अनियो किंग लोरनु अदुगा बेंडर दा किंग हाजर चने लापना है नथोइना नोय मसेन साउजन अनजौ आइदी यावजरोय पोस्ट ककादा वांग हंजगे आरी हंबियो अदु मोय हाइसु कमेंट दु पाखुम खर पिबियो नतदि मोय अमु सावरतन लोय थादो चखरदि लाइव का मीबु यावद्रदि मपुंग फादरदि आई मु नुगाइरोय को मथोइ ताब्रा नंग तुमुरो को थेंगे आइ सिखैना हिंगमना आई यु थक्त्रे आइना ड्रीम फंग्रिबोक ना अंगोम ओके माने खंजै दो थुंग्रिबोदा यु थारो ए थक्त्रे याम फबा कनोनी इसाने इसादा कमिट तौजबसुम फब लेत्रबनी को ब्रो काउबिरनु को वीडियो दो हाय आई वीडियो दो थागत लागे बको अदो असागी सेल की मवांग गे वीडियो अनि कखेम जे मसियान थागत दि सेल जे लाकिब ना हान तारे हिंगबा के हानो सिबो नंग सिगेरा हाय रे कई गिनो तो मोय वारी लई माले आई दि खांग्रे मोय वारी से कई वारी नो ꯑꯩꯅ ꯉꯁꯥꯏꯒꯤ ꯀꯃꯦꯟ ꯃꯌꯥꯝꯗꯣ ꯄꯜ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯅ ꯖꯔ ꯖꯔ ꯄꯥꯁꯟꯈ꯭ꯔꯦ ꯈꯔꯗꯤ ꯉꯁꯤꯒꯤꯔ ꯍꯥꯏꯕꯅꯤ ꯃꯔꯨꯞ ꯍꯥꯏꯌꯣ ꯑꯣ ꯃꯥꯒꯤꯁꯦ ꯀꯩꯅꯣꯅꯦ ꯑꯩ ꯀꯨꯏꯔꯦ ꯑꯌꯨ ꯊꯛꯇꯕ ꯉꯔꯥꯡ ꯁꯟꯗꯥꯎꯔꯝꯗꯤ ꯊꯛꯂꯛꯇ꯭ꯔꯦ ꯑꯗꯣ ꯑꯗꯨꯝꯕ ꯑꯣꯏꯔꯖꯥꯠꯂ ꯈꯪꯗꯦ ꯑꯩꯁꯨ ꯈꯜꯂꯤꯕꯅꯦ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯁꯨꯝ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯅ ꯍꯦꯟꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯨꯝ ꯄꯥꯏꯔꯛꯄꯗ ꯍꯥꯏ ꯍꯣꯏ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯁꯦ ꯐꯩ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯉꯁꯥꯏꯒꯤ ꯃꯣꯗꯦꯜ ꯃꯥꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯄ꯭ꯔꯣꯁꯦꯁꯔ ꯑꯅꯤ ꯆꯥꯡꯗꯝꯅꯕ ꯌꯦꯡꯉꯒꯗꯤ ꯍꯣꯏ ꯃꯥꯅ ꯍꯦꯜꯂꯤ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯒ कंपनी की ओरदी मीडियाटेक याम फरी पोनीको डायमेंसिटी की सीरीज के से OnePlus 15 जो 15 जो उबदी होरए सिबो लॉन्च तौदु जाला है तौरकनी कदबगी लॉन्च मतम मागी चही गुदिंग दum तौबनी नको मतम दे यौका तौबनी
ꯁꯤꯒꯤꯔꯣ ꯑꯩꯅ ꯅꯩꯗꯧꯕ ꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯔꯤ ꯈꯤꯡꯕꯅ ꯅꯩꯁꯜꯂꯨ ꯈꯤꯡꯕ ꯄꯨꯟꯁꯤꯁꯦ ꯑꯃꯨꯛꯇ ꯄꯣꯛꯄ ꯃꯄꯣꯛꯅꯦ ꯅꯩꯔ ꯊꯥꯈꯤꯗꯧꯅꯦ ꯑꯗꯣ ꯅꯪ ꯍꯦꯛ ꯇꯧꯔꯣ ꯑꯗꯨꯃ ꯍꯣꯁ ꯀꯀꯥ ꯌꯨ ꯊꯛꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯌꯨ ꯊꯛꯇꯧ ꯄꯩꯁꯥꯗꯨꯅ ꯃꯤꯃꯤ ꯂꯩꯔꯒ ꯆꯥꯎ ꯀꯌꯥꯝ ꯍꯥꯎꯒꯦ ꯌꯦꯡꯉꯣ ꯍꯣꯏ ꯍꯣꯏ ꯃꯤ ꯃꯤꯒꯤ ꯑꯄꯥꯝꯕꯅꯤ ꯅꯪꯅ ꯃꯤꯃꯤ ꯆꯥꯕꯗ ꯍꯥꯎꯏ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯉꯁꯥꯏꯒꯤ ꯌꯨ ꯊꯛꯄꯗ ꯅꯨꯡꯉꯥꯏꯖꯔꯦꯅ ꯍꯔꯥꯎꯖꯔꯦꯅ ꯄꯥꯝꯖꯔꯦ ꯊꯛꯄ ꯃꯤꯁꯨ ꯂꯩꯔꯤꯅꯤ ꯑꯗꯨꯅ ꯃꯁꯤ ꯍꯥꯏꯐꯝ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯀꯩꯗꯧꯕ ꯋꯥꯠꯂꯤꯕ ꯍꯥꯏꯔꯤꯌꯦ ꯍꯤꯡꯕꯅ ꯑꯩ ꯌꯨ ꯊꯛꯇ꯭ꯔꯦ ꯀꯨꯏꯔꯦ ꯌꯥꯎꯁꯪꯗꯒꯤ ꯍꯥꯏ ꯑꯆꯥ ꯃꯥꯒꯤ ꯌꯥꯎꯁꯪꯗꯒꯤ ꯑꯣꯏꯔꯗꯤ ꯃꯥꯁꯦ ꯃꯇꯝ ꯀꯨꯏꯔꯦꯀꯣ ꯃꯥꯅ ꯍꯥꯏꯁꯦ ꯆꯨꯝꯕ ꯑꯣꯏꯇꯥꯔꯗꯤ ꯈꯤꯡꯕꯅ ꯍꯥꯏꯁꯦ ꯑꯗꯣ ꯑꯩꯗꯤ ꯃꯥꯏ ꯈꯨꯍꯥꯏꯁꯤꯗ ꯉꯁꯥꯏ ꯑꯍꯥꯟꯕ ꯍꯥꯏꯔꯛꯄꯗ ꯑꯩꯗꯤ ꯌꯨ ꯊꯛꯇꯕ ꯀꯨꯏꯔꯦ ꯉꯔꯥꯡ ꯁꯟꯗꯥꯋꯥꯏꯔꯝꯗꯩ ꯊꯛꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯖꯥꯠꯂꯥ ꯍꯥꯏꯅ ꯈꯜꯂꯨꯕ ꯑꯗꯨꯗꯤ ꯅꯠꯂꯝꯗ꯭ꯔꯦ ꯃꯥꯏꯁꯦ ꯈꯤꯡꯕ ꯂꯥꯕꯗ ꯈꯤꯡꯕꯅ ꯂꯥꯕꯗ ꯂꯥꯕ ꯑꯃꯟꯕꯗꯣ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯔꯤ ꯆꯤꯡꯈꯩꯅ ꯍꯥꯏꯔꯤꯁꯤꯅ ꯀꯩꯅꯣ ꯃꯤ ꯄꯥꯈꯪꯁꯤꯗ ꯀꯀꯥ ꯇꯧꯔꯤꯗꯨꯕꯨ ꯅꯪꯅ ꯃꯊꯣꯏ ꯍꯥꯏꯔꯤꯅꯦ ꯃꯥꯅꯦ ꯑꯗꯨꯝ ꯀꯧꯅꯤꯡꯕ ꯀꯧꯕꯁꯨ ꯀꯥꯏꯗꯦ ꯄꯥꯈꯪꯕꯨꯗꯤ ꯄꯥꯈꯪꯅꯤ ꯕ꯭ꯔꯣ ꯀꯣꯏꯔꯛꯇꯣꯏꯅꯤꯀꯣ ꯅꯅꯥꯎꯄꯤꯒ ꯍꯥꯏꯔꯤ ꯌꯥꯏ ꯂꯥꯛꯑꯣ ꯏꯃ ꯍꯥꯏꯗꯤ ꯑꯣꯜꯋꯦꯁ ꯃꯇꯝ ꯄꯨꯝꯕꯗ ꯋꯦꯜꯀꯝꯅꯤ ꯂꯥꯛꯁꯜꯂꯣ ꯍꯣꯁ ꯀꯀꯥ ꯐꯤ ꯑꯆꯣꯠꯄ ꯑꯃ ꯅꯨꯡꯁꯥꯗ ꯐꯧꯕꯒ ꯅꯨꯡꯁꯤꯠ ꯌꯥꯝ ꯁꯤꯠꯄ ꯃꯐꯝꯗ ꯐꯧꯕꯒ ꯀꯔꯝꯕꯅ ꯊꯨꯅ ꯀꯪꯒꯅꯤ ꯍꯥꯏ ꯅꯨꯡꯁꯤꯠ ꯌꯥꯝ ꯀꯟꯅ ꯁꯤꯠꯂꯤꯕꯗꯣ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯠꯀꯤ ꯀꯩꯅꯣ ꯍꯥꯏ ꯑꯦꯠꯃꯣꯁꯐꯤꯌꯔꯤꯛ ꯇꯦꯝꯄꯔꯦꯆꯔꯒꯤ ꯃꯈꯥꯗꯤ ꯄꯣꯜꯂꯦ ꯑꯩꯈꯣꯏꯒꯤ ꯔꯨꯝ ꯇꯦꯝꯄꯔꯦꯆꯔꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ 23-24 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁꯇꯒ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯆꯥꯡꯗ ꯑꯣꯏꯇꯥꯔꯗꯤ ꯅꯨꯡꯁꯤꯠ ꯌꯥꯝ ꯀꯟꯅ ꯁꯤꯠꯄꯗꯣ ꯑꯗꯨꯅꯕꯨ ꯍꯥꯟꯅ ꯊꯨꯅ ꯀꯪꯗꯣꯏꯅꯤ ꯅꯨꯡꯁꯥ ꯁꯥꯕꯗꯒꯤꯗꯤ ꯁꯨꯝ ꯑꯩꯈꯣꯏ ꯀꯀꯥꯁꯨ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯀꯀꯥ ꯀꯧꯏ ꯑꯩꯈꯣꯏꯗꯤ ꯅꯤꯡꯒꯧꯅꯤ ꯍꯥꯏꯔꯤ ꯃꯥꯅꯦ ꯅꯨꯄꯤ ꯊꯤꯗ꯭ꯔꯁꯨ ꯀꯀꯥ ꯀꯧꯕ ꯌꯥꯕ ꯌꯥꯝ ꯃꯌꯥꯝ ꯂꯩꯀꯣ ꯑꯩꯗꯤ ꯃꯥꯜꯂꯕ꯭ꯔꯅꯦ ꯇꯧꯔꯤꯁꯤ ꯀꯀꯥ ꯁꯛꯁꯦ ꯃꯥꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯈꯣꯏ ꯅꯨꯡ ꯈꯔ ꯀꯥꯁꯟꯕꯁꯤꯗ ꯃꯥꯜꯂꯝꯃꯅꯤ ꯑꯗꯨꯅ ꯀꯧꯕ ꯑꯣꯏꯔꯝꯃꯅꯤ ꯁꯤ ꯁꯥꯎ ꯌꯥꯄꯣꯠꯇꯦ ꯖꯣꯟꯁꯟꯅ ꯍꯥꯏ ꯑꯦꯟ ꯃꯦꯗꯤꯌꯥꯇꯦꯛ ꯗꯥꯏꯃꯦꯟꯁꯤꯇꯤꯁꯨ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏ ꯑꯦꯟ ꯀꯟꯐꯤꯒꯨꯔꯦꯁꯟꯗꯤ ꯄꯥꯏꯗ꯭ꯔꯤ ꯑꯗꯨꯝ ꯁꯨꯝ ꯁ꯭ꯅꯦꯞ ꯗ꯭ꯔꯦꯒꯟꯒꯤ ꯃꯤꯗꯤꯌꯝ ꯀꯟꯐꯤꯒꯨꯔꯦꯁꯟꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏ ꯍꯣꯏ ꯀꯩꯅꯣꯅꯦ ꯕꯖꯦꯠ ꯔꯦꯟꯖꯇꯀꯣ ꯐꯣꯟ ꯑꯌꯥꯝꯕꯗ ꯃꯦꯗꯤꯌꯥꯇꯦꯛꯀꯤ ꯐꯣꯟꯁꯤꯡꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯨꯕꯨ ꯁ꯭ꯅꯦꯞ ꯗ꯭ꯔꯦꯒꯟꯅꯗꯤ ꯈꯤꯇꯪ ꯍꯦꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯕꯖꯦꯠ ꯔꯦꯟꯖꯇꯅꯤꯀꯣ ꯍꯥꯏꯁꯦ ꯑꯗꯨꯒ ꯍꯥꯏ ꯑꯦꯟꯗꯗꯤ ꯃꯦꯗꯤꯌꯥꯇꯦꯛꯀꯤꯗꯤ ꯍꯥꯏ ꯑꯦꯟꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯂꯩꯇꯦꯗ ꯁ꯭ꯅꯦꯞ ꯗ꯭ꯔꯦꯒꯟꯒꯤ 8 Elite ꯀꯨꯝꯕꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯑꯁꯤ ꯈꯔ ꯈꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯣꯏꯒꯤ ꯇꯥꯔꯒꯦꯠꯁꯤꯁꯨ ꯕꯖꯦꯠ ꯑꯣꯗꯤꯌꯟꯁ ꯈꯛꯇꯅꯦꯕ ꯑꯗꯨꯅ ꯈꯤꯡꯕꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣꯅꯦ ꯃꯇꯧꯁꯦ ꯃꯥ ꯇꯣꯛꯀꯅꯤꯀꯣ ꯖꯥꯠ ꯖꯥꯠꯅꯤ ꯃꯥꯏ ꯀꯃꯦꯟꯁꯦ ꯑꯩ ꯄꯥꯗꯧ ꯇꯟꯁꯤꯜꯂꯛꯏꯀꯣ ꯈꯤꯡꯕ ꯅꯪ ꯑꯩꯕꯣ ꯅꯨꯡꯁꯥꯅ ꯍꯥꯟꯅ ꯀꯪꯒꯅꯤ ꯅꯣꯡ ꯅꯨꯡꯁꯤꯠ ꯀꯟꯗꯕ ꯐꯤ ꯐꯥꯎꯗꯤ ꯈꯪꯗꯦ ꯃꯊꯣꯏ ꯍꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯉꯁꯥꯏꯒꯤ ꯅꯣꯡꯒ ꯃꯪ ꯂꯩꯕ ꯅꯨꯃꯤꯠ ꯂꯩꯗꯥꯏꯅꯦꯀꯣ ꯌꯥꯝ ꯏꯪ ꯂꯥꯎꯕ ꯑꯩꯈꯣꯏꯅ ꯑꯌꯤꯡꯕ ꯅꯨꯃꯤꯠꯀ ꯂꯩꯗꯥꯏꯅꯦ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠꯇ ꯁꯤꯠꯄ ꯅꯨꯡꯁꯤꯠꯀꯗꯤ ꯑꯃꯨꯛ ꯀꯪꯕ ꯋꯥꯅꯦꯕꯀꯣ ꯅꯣꯔꯃꯦꯜ ꯇꯦꯝꯄꯔꯦꯆꯔꯗ ꯅꯨꯡꯁꯥ ꯈꯛ ꯐꯪꯗꯕ ꯁꯨꯞꯅꯒꯤ ꯅꯨꯡꯁꯥꯗꯤ ꯊꯣꯛꯑꯒ ꯅꯨꯡꯁꯥ ꯂꯥꯡꯕ ꯃꯐꯝꯗ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯃꯐꯝꯗ ꯑꯗꯨꯗꯤ ꯌꯥꯝ ꯊꯨꯅ ꯀꯪꯕꯅꯦ ꯍꯥꯏꯇꯥꯔꯦ ꯆꯤꯡꯈꯩ ꯀꯟꯅ ꯅꯣꯛꯏ ꯀꯔꯤꯒꯤꯅꯣ ꯈꯪꯗ꯭ꯔꯦ ꯈꯤꯡꯕ ꯕ꯭ꯔꯣꯒꯤ ꯑꯩꯅ ꯑꯃ ꯁꯦꯝꯕꯤꯅꯤꯗ ꯍꯥꯏꯌꯦ ꯃꯥꯅꯦ ꯈꯤꯡꯕ ꯑꯗꯨꯝ ꯇꯧꯁꯤꯀꯣ ꯅꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯗꯣ ꯁꯖꯦꯁ ꯇꯧꯔꯛꯄꯗꯣ ꯑꯩꯅ ꯁꯖꯦꯁ ꯇꯧꯕꯗ ꯐꯣꯟꯗ ꯅꯣꯏꯅ ꯌꯥꯕ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯅꯣꯏ ꯍꯥꯏꯕꯗꯣ ꯌꯥꯗꯣꯏꯅꯤ ꯑꯗꯣ ꯀꯟꯗꯤꯁꯟ ꯈꯔꯗꯤ ꯂꯩꯔꯛꯀꯅꯤ ꯍꯦꯛꯇ ꯄꯪꯌꯥ ꯌꯥꯔꯛꯑꯣꯏꯀꯣ ꯕ꯭ꯔꯣ ꯆꯍꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯑꯁ ꯇꯜꯂꯦꯗ ꯆꯤꯡꯈꯩ ꯑꯩ ꯆꯍꯤꯁꯦ ꯍꯥꯏꯃꯟꯗꯅꯀꯣ ꯅꯣꯏꯒꯤꯁꯦ ꯑꯩꯉꯣꯟꯗ ꯆꯍꯤ ꯍꯪꯉ ꯂꯛꯅꯔꯤꯕ ꯀꯝ ꯇꯧꯔꯦ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯆꯍꯤ ꯍꯪꯉꯒ ꯅꯣꯛꯏꯕ꯭ꯔꯥꯁꯨ ꯈꯪꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩ ꯑꯗꯨꯅ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ ꯑꯗꯨꯃ ꯅꯌꯥ ꯌꯥꯝ ꯍꯦꯟꯒꯠꯂꯤ ꯅꯣꯏ ꯌꯥꯔꯤ ꯅꯨꯡꯁꯤꯠ ꯀꯥꯔꯣ ꯁꯨ ꯍꯥꯏ ꯃꯊꯣꯏꯅ ꯁꯥꯞ ꯇꯧꯔꯛꯏ ꯃꯟꯇ꯭ꯔ ꯁꯣꯜꯂꯤꯕ ꯀꯩꯅꯣ ꯇꯧꯔꯦ ꯅꯣꯏ ꯃꯌꯥꯝ ꯅꯌꯥ ꯀꯤꯒꯠꯂꯦꯅ ꯅꯣꯏ ꯌꯥꯔꯤ ꯅꯨꯡꯁꯤꯠ ꯀꯥꯔꯣꯏꯅ ꯀꯥꯔꯣꯏꯕꯣ ꯅꯣꯏ ꯃꯌꯥꯝ ꯂꯣꯏ ꯀꯥꯔꯣ ꯑꯩꯗꯤ ꯌꯥꯎꯗꯦꯀꯣ ꯏꯝꯐꯥꯜꯗ ꯕꯤ ꯖꯦ ꯄꯤ ꯃꯣꯗꯤ ꯂꯥꯛꯅꯕ꯭ꯔꯥ ꯈꯤꯡꯕ꯭ꯔꯥ ꯉꯁꯤꯕꯨ ꯍꯥꯏ ꯃꯥꯅꯤꯅꯦ ꯉꯁꯤꯁꯤ ꯀꯔꯤ ꯃꯣꯗꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯀꯅꯥꯅꯣꯝ ꯂꯥꯛꯑꯦꯅ ꯇꯧꯅꯈꯤꯕꯅꯤ ꯑꯗꯣ
ꯑꯗꯣ ꯃꯌꯥꯝ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕ ꯈꯪꯗꯦꯅꯦ ꯕꯤꯖꯦꯄꯤꯒꯤ ꯃꯣꯗꯤ ꯍꯥꯏꯅ ꯇꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯃꯅꯤꯄꯨꯔꯗ ꯂꯥꯟ ꯇꯧꯅ ꯆꯍꯤ ꯑꯅꯤ ꯑꯍꯨꯝ ꯂꯩꯕꯁꯦ ꯂꯥꯛꯇ꯭ꯔꯒ ꯉꯁꯤ ꯂꯥꯛꯄꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯟꯗꯣꯛꯇꯅ ꯌꯦꯡꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩꯕ ꯑꯗꯨꯝ ꯌꯥꯎꯕ ꯃꯥꯜꯂꯤ ꯃꯁꯤ ꯌꯥꯝ ꯀꯟꯅ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯃꯅꯤꯄꯨꯔꯗꯤ ꯃꯤꯄꯥ ꯃꯄꯨꯟꯁꯦ ꯌꯥꯝ ꯀꯟꯕꯅꯤꯅꯀꯣ ꯀꯤꯕꯩ ꯋꯥꯗꯤ ꯅꯠꯇꯦ ꯇꯜꯂꯕ ꯃꯣꯏꯒ ꯑꯣꯟꯖꯅꯕꯗꯣ ꯃꯥꯟꯅꯅꯤꯡꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯃꯍꯩꯗꯩ ꯃꯁꯤꯡꯗꯩ ꯂꯣꯏ ꯌꯥꯕꯤ ꯑꯃ ꯑꯠꯆꯥ ꯈꯤꯡꯕꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯈꯔ ꯃꯨꯟꯅ ꯈꯟꯕ ꯑꯃ ꯆꯪꯉꯤꯌꯦ ꯑꯗꯣ ꯈꯟꯈꯤꯒꯦ ꯈꯤꯡꯕ ꯅꯪꯅ ꯍꯥꯟꯅ ꯑꯝꯇ ꯂꯧꯈꯠꯂꯨ ꯕ꯭ꯔꯣꯒꯤ ꯆꯟꯗ꯭ꯔꯤꯀꯥꯟꯇ ꯍꯥꯏꯔꯤꯌꯦ ꯈꯤꯡꯕꯗ ꯃꯣꯗꯤ ꯀꯥꯏꯅ ꯃꯁꯧꯒꯠꯄ ꯃꯁꯤꯡꯒꯗꯣ ꯑꯗꯨꯅꯤ ꯍꯥꯟꯅ ꯉꯧꯁꯤꯟꯈꯤꯁꯦ ꯍꯥꯏꯔꯤꯌꯦ ꯄꯣꯄꯤꯂꯥꯜꯗꯤ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ ꯂꯝꯕꯤꯗꯒꯤ ꯐꯥꯅꯤ ꯐꯥꯅꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅꯤ ꯑꯆꯨꯝꯕ ꯍꯥꯏꯕꯁꯤ ꯌꯥꯗꯦꯕ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇꯕꯨ ꯍꯥꯏꯔꯗꯤ ꯑꯆꯨꯝꯕ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯖꯦꯜ ꯌꯧꯅꯤ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤ ꯑꯔꯥꯟꯕꯗ ꯁꯧꯒꯠꯄ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯤꯗꯤ ꯍꯨꯔꯥꯜꯂꯁꯨ ꯖꯦꯜ ꯌꯧꯔꯣꯏ ꯃꯁꯤ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯁꯨ ꯅꯦꯄꯥꯜꯒꯨꯝꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯨꯝꯕ ꯁ꯭ꯔꯤ ꯂꯪꯀꯥꯒꯨꯝꯕ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯨꯝꯕ ꯈꯨꯗꯝꯁꯤꯡꯁꯦ ꯈꯔ ꯈꯔ ꯅꯤꯡꯁꯤꯡꯕ ꯐꯩ ꯑꯗꯨ ꯃꯅꯤꯄꯨꯔꯗꯤ ꯈꯔ ꯋꯥꯒꯤꯅꯤ ꯃꯤꯅꯥꯏ ꯑꯣꯏꯈꯤꯅꯤ ꯃꯅꯤꯄꯨꯔꯗꯤ ꯆꯥꯝꯃꯉꯥ ꯆꯞꯄꯤꯗ ꯂꯤꯁꯤꯡ ꯆꯞꯄꯤꯗ ꯆꯠꯄ ꯌꯥꯝ ꯂꯩꯔꯤ ꯑꯗꯨꯅ ꯌꯥꯈꯤꯔꯣꯏ ꯁꯤ ꯃꯇꯥꯡꯁꯤꯗꯤ ꯌꯥꯝ ꯍꯥꯏꯅꯤꯡꯗꯦ ꯑꯩ ꯍꯥꯏꯔꯗꯤ ꯑꯁ ꯉꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯉꯥꯡꯉꯁꯨ ꯂꯣꯏꯔꯣꯏ ꯂꯥꯛꯑꯝꯕ꯭ꯔꯣ ꯍꯥꯏꯃꯤ ꯈꯤꯡꯕ ꯃꯣꯗꯤꯗꯣ ꯍꯥꯏꯔꯤꯌꯦ ꯃꯣꯗꯤ ꯂꯥꯛꯑꯝꯕ꯭ꯔꯣ ꯈꯤꯡꯕ ꯑꯩꯗꯤ ꯑꯅꯤꯃꯛ ꯆꯠꯇꯦ ꯃꯔꯨꯞ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯆꯠꯂꯤ ꯍꯥꯏꯌꯦ ꯃꯥꯅꯦ ꯏꯁꯥ ꯏꯁꯥꯒꯤ ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯏꯁꯥꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯀꯩ ꯍꯥꯏꯅꯤ ꯏꯁꯥꯒꯤ ꯔꯨꯜꯁ ꯂꯩꯖꯕ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯀꯅꯥꯁꯨ ꯀꯔꯤꯝꯇ ꯍꯥꯏꯅꯤꯡꯉꯥꯏ ꯃꯔꯝ ꯀꯔꯤꯝ ꯂꯩꯇꯦ ꯄꯥꯎꯇꯥꯛ ꯄꯤꯅꯤꯡꯉꯥꯏ ꯀꯔꯤꯝ ꯂꯩꯇꯦ ꯑꯗꯣ ꯃꯁꯥꯒꯤ ꯑꯗꯨꯒꯨꯝꯕ ꯂꯩꯖꯗꯕꯗꯨꯅꯦꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔ ꯆꯠꯄ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔ ꯏꯟꯕ ꯑꯃꯅ ꯗꯥꯟꯁ ꯇꯧꯕ ꯑꯃꯅ ꯖꯒꯣꯏ ꯁꯥꯎ ꯁꯥꯕ ꯑꯃꯅ ꯐꯝꯕ ꯑꯗꯨꯝꯕ ꯃꯤꯗꯨꯗꯤ ꯌꯥꯝ ꯂꯩ ꯑꯗꯨ ꯀꯩ ꯀꯥꯟꯅꯅꯤ ꯃꯣꯗꯤ ꯋꯦꯜꯀꯝ ꯇꯧꯕ ꯊꯣꯛꯂꯛꯏꯕ ꯍꯅꯨꯕꯤ ꯃꯌꯥꯝꯗꯣ ꯍꯥꯏ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨ ꯍꯅꯨꯕꯤ ꯃꯌꯥꯝꯗꯣ ꯀꯩꯅꯣꯅꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯁꯣꯛꯄ ꯄꯟꯕ ꯑꯅꯥꯕ ꯑꯌꯦꯛꯄ ꯃꯌꯨꯝ ꯃꯩ ꯆꯥꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯒꯨꯝꯕꯗꯤ ꯑꯝꯇ ꯑꯣꯏꯔꯝꯃꯣꯏ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯕ ꯀꯥꯡꯕꯨꯁꯨ ꯑꯣꯏꯔꯝꯒꯅꯤ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯑꯗꯨꯝ ꯄꯩꯁꯥ ꯐ꯭ꯔꯤꯗ ꯐꯪꯉꯒ ꯑꯣꯏꯅ ꯂꯥꯛꯄꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯁꯤ ꯃꯇꯥꯡꯁꯤ ꯌꯥꯝ ꯍꯥꯏꯔꯣꯏꯁꯤ ꯀꯥꯟꯅꯗꯦ ꯆꯤꯡꯈꯩ ꯂꯥꯛꯑꯝꯕꯅꯤ ꯑꯩꯗꯤ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 13ꯃꯨꯛ ꯍꯥꯏꯊꯔꯒ ꯂꯩꯖꯕ ꯈꯨꯡꯒꯪ ꯃꯆꯥꯅꯤ ꯍꯥꯏꯌꯦ ꯈꯤꯡꯕ ꯅꯪꯒꯤꯗꯨꯅ ꯀꯤꯂꯣꯃꯤꯇꯔ 13 ꯈꯛꯇꯅꯤꯅ ꯀꯣ ꯑꯩꯈꯣꯏꯒꯤꯁꯤꯅ ꯑꯃꯨꯛ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 50ꯒꯤ ꯃꯊꯛꯇ ꯍꯥꯏꯊꯔꯒ ꯂꯩꯖꯕ ꯂꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯦꯟꯈ꯭ꯔꯦ ꯃꯣꯗꯤ ꯃꯁꯛ ꯈꯪꯗꯕꯁꯦ ꯃꯤ ꯌꯥꯝꯗꯕ ꯃꯥꯜꯂꯦ ꯍꯅꯨ ꯍꯅꯥꯁꯤꯡꯗꯣ ꯃꯤꯒꯤ ꯃꯤꯖꯣꯅ ꯍꯦꯟꯕ ꯃꯥꯜꯂꯦ ꯍꯥꯏ ꯍꯦꯟꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯣꯏꯒꯤꯗ ꯍꯦꯟꯖꯕꯗꯨꯗꯤ ꯃꯣꯏꯒ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒ ꯁꯥꯎꯅꯕ ꯀꯔꯤꯝ ꯂꯩꯇꯦꯕ ꯃꯣꯏꯗꯤ ꯂꯣꯏ ꯊꯣꯛꯁꯅꯣꯕ ꯅꯨꯄꯤꯁꯨ ꯑꯉꯥꯡꯁꯨ ꯍꯦꯛꯇ ꯑꯉꯥꯡꯗꯩ ꯀꯩꯗꯩ ꯁ꯭ꯀꯨꯜ ꯇꯝꯃꯤꯕ ꯁꯥꯇ꯭ꯔꯗꯩ ꯀꯩꯗꯩ ꯂꯣꯏ ꯊꯣꯛꯁꯅꯣꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒ ꯁꯥꯎꯅꯕꯒꯨꯝꯕꯅꯦꯕ ꯑꯩꯈꯣꯏꯗ ꯋꯥꯍꯜꯂꯤꯕꯁꯤ ꯃꯣꯏꯅ ꯋꯥꯍꯜꯂꯤꯅꯦ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯑꯋꯥꯕ ꯅꯪꯉꯤ ꯃꯩꯇꯩꯅ ꯑꯋꯥꯕ ꯅꯪꯉꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯆꯥꯛꯏꯕꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯊꯤꯡꯖꯤꯜꯂꯒ ꯊꯤꯡꯉꯒ ꯊꯝꯕꯩꯅꯦꯕ ꯃꯣꯏꯅ ꯀꯜꯂ ꯊꯝꯕꯩꯅꯦꯕ ꯑꯗꯨ ꯈꯪ ꯈꯪꯅ ꯑꯩꯈꯣꯏꯅ ꯃꯥ ꯂꯥꯛꯄꯗ ꯀꯥꯏ ꯍꯔꯥꯎꯅ ꯊꯣꯛ ꯇꯥꯔꯒꯗꯤ ꯑꯣ ꯅꯌꯨꯝ ꯃꯩ ꯊꯥꯔꯕꯨ ꯑꯩ ꯑꯣꯛꯄ ꯂꯥꯛꯏꯁꯤꯗꯤ ꯅꯣꯏꯁꯤꯗꯤ ꯍꯥꯏꯅ ꯃꯥꯅ ꯈꯜꯂꯝꯒꯗꯕꯗꯣ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯑꯩꯅ ꯅꯌꯨꯝ ꯃꯩ ꯊꯥꯔꯕ ꯅꯌꯨꯝ ꯃꯩ ꯊꯥꯕꯤꯔ ꯐꯥꯎꯗ ꯅꯣꯏꯅ ꯑꯩ ꯑꯣꯛꯄ ꯂꯥꯛꯏꯁꯦ ꯅꯣꯏꯅ ꯑꯩꯕꯨ ꯀꯩꯅꯣ ꯋꯦꯜꯀꯝ ꯇꯧꯕ ꯂꯥꯛꯏꯁꯦꯅ ꯃꯥꯅ ꯊꯃꯣꯏꯗ ꯈꯜꯂꯝꯒꯗꯕꯗꯣ ꯑꯩꯈꯣꯏꯁꯦ ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯖꯠ ꯂꯩꯇꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯎꯍꯟꯕꯗꯣ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯑꯩ ꯌꯥꯝ ꯍꯥꯏꯅꯤꯡ ꯇꯣꯛꯁꯦ ꯑꯗꯨꯒꯤ ꯋꯥꯗꯣ ꯄꯣꯁ ꯀꯀꯥ ꯃꯣꯗꯤ ꯍꯥꯏꯗꯤ ꯄꯤ ꯑꯦꯝꯗꯨꯔꯣ ꯀꯣꯏꯖꯣꯝꯕꯗꯣ ꯁꯩꯇ ꯅꯨꯡꯁꯤꯗꯦꯍꯦ ꯑꯩꯈꯣꯏ ꯕꯣꯛꯅꯒ ꯍꯥꯏꯕꯗꯗꯤ ꯃꯗꯨꯒꯤ ꯃꯣꯗꯤ ꯍꯥꯏꯗꯣ ꯃꯍꯥ ꯕꯗꯃꯥꯁꯅꯤ ꯍꯥꯏ ꯃꯗꯨ ꯅꯣꯏ ꯕꯣꯛꯅ ꯍꯥꯏꯕꯗ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯁꯨ ꯃꯍꯥ ꯕꯗꯃꯥꯁꯅꯦꯅ ꯑꯗꯨꯝ ꯍꯥꯏꯅꯩ ꯑꯩꯅꯁꯨ ꯀꯣ ꯑꯗꯣ ꯑꯩꯗꯤ ꯌꯥꯝꯗꯤ ꯍꯥꯏꯅꯤꯡꯗꯦ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯨꯝꯕ ꯏꯟꯗꯤꯌꯥꯒꯨꯝꯕꯁꯤ ꯉꯁꯥꯏꯒꯤ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯌꯣꯛꯇꯒ ꯍꯥꯏꯔꯨꯕꯁꯤ ꯖꯦꯜ ꯌꯥꯝ ꯌꯧ ꯖꯦꯜ ꯌꯧꯕ ꯀꯤꯕꯒꯤ ꯋꯥꯗꯤ ꯅꯠꯇꯕ ꯏꯆꯝ ꯆꯝꯅ ꯀꯄꯤꯜ ꯁꯔꯃ ꯍꯥꯏꯅ ꯀꯣꯃꯦꯗꯤꯌꯟꯗꯣ ꯃꯥꯅ ꯇ꯭ꯋꯤꯇꯔꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯄꯜꯂꯒ ꯆꯩꯔꯨꯕꯩ ꯂꯥꯜꯂꯦ ꯁꯦꯡꯗꯣꯛꯈꯤꯕꯒꯤ ꯀꯩꯁꯨ ꯂꯩꯕꯅꯦꯕ ꯑꯆꯨꯝꯕ ꯍꯥꯏꯔꯁꯨ ꯌꯥꯗꯕ ꯂꯝ ꯑꯃ ꯑꯣꯏ ꯇꯧꯋꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯁꯨ ꯑꯗꯨꯅ ꯑꯆꯨꯝꯕ ꯍꯥꯏꯕꯁꯤ ꯀꯌꯥ ꯀꯩꯗꯧꯗꯦ ꯍꯥꯏꯇꯥꯔꯦ ꯃꯔꯨꯞ ꯅꯣꯏꯁꯦ ꯀꯤꯂꯣꯃꯤꯇꯔ 50 ꯑꯩꯈꯣꯏꯗꯤ 35ꯃꯨꯛꯅꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅꯦ ꯅꯣꯏ 35 ꯈꯛꯇꯅꯦ ꯑꯩꯈꯣꯏꯗꯤ ꯌꯦꯡꯉꯨ 57 ꯑꯩꯉꯣꯟꯗ ꯍꯦꯟꯕꯗꯤ ꯂꯩꯔꯔꯣꯏꯗ ꯑꯗꯨꯅ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯍꯩꯊꯕꯒꯤ ꯋꯥꯁꯤꯗꯤ ꯈꯨꯡꯒꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯂꯋꯥꯏꯒꯤ ꯋꯥꯔꯤꯁꯤꯗꯤ ꯍꯥꯏꯔꯛꯑꯅꯨ ꯑꯩꯅ ꯑꯗꯨꯝ ꯍꯦꯜꯂꯛꯑꯅꯦꯕ ꯁꯤ ꯃꯇꯥꯡꯗꯗꯤꯀꯣ ꯑꯩꯅ ꯈꯔ ꯍꯦꯜꯂꯛꯑꯅꯤ ꯑꯗꯨꯅ ꯅꯣꯏ
ꯌꯥꯔꯣꯏ ꯑꯗꯨꯏ ꯃꯇꯥꯡꯗꯤ ꯄꯜꯂꯛꯑꯅꯨ ꯃꯣꯏꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯇꯧꯔꯒꯨꯝꯁꯤ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯇꯧꯕ ꯂꯧꯈꯠꯄ ꯂꯥꯛꯀꯅꯤ ꯃꯇꯝꯁꯦ ꯕꯦꯔꯥꯅꯤ ꯍꯥꯏꯌꯦ ꯑꯩꯗꯤ ꯑꯝꯇ ꯂꯥꯛꯑꯗꯤ ꯐꯗꯧꯅꯦ ꯌꯨꯝꯗ ꯂꯥꯛꯅꯤꯡ ꯂꯩꯔꯝ ꯂꯥꯛꯉꯝꯗ ꯂꯩꯔꯦ ꯃꯣꯏꯅ ꯑꯣꯏꯅ ꯄꯨꯕꯤꯔꯗꯤ ꯐ꯭ꯔꯤꯗ ꯈꯔꯗꯤ ꯐꯗꯧ ꯃꯥꯜꯂꯦ ꯅꯪꯗꯤ ꯀꯥꯏꯗꯩꯅꯣ ꯍꯥꯏꯔꯤꯌꯦꯀꯣ ꯐꯦꯁꯕꯨꯛꯇꯗꯤ ꯅꯣꯡ ꯆꯨꯕꯗ ꯊꯝꯕꯥꯜ ꯍꯥꯏ ꯃꯥꯜꯂꯦ ꯁꯥꯠꯂꯦ 2027ꯗ ꯊꯝꯕꯥꯜ ꯁꯥꯠꯂꯅꯤ ꯌꯥꯝ ꯎꯏꯌꯦ ꯃꯔꯨꯞ ꯍꯥꯏ ꯑꯁ ꯒꯥꯟꯙꯤ ꯌꯦꯛꯄ ꯆꯦ ꯃꯆꯦꯠ ꯑꯃꯈꯛ ꯂꯩꯔꯤꯌꯦ ꯒꯥꯟꯙꯤꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯕ ꯑꯃ ꯑꯅꯣꯛ ꯎꯞꯄ ꯑꯩ ꯑꯗꯨꯃꯥꯏꯅ ꯑꯅꯣꯛ ꯎꯞꯄꯅꯦ ꯑꯩ ꯁꯝꯕꯨꯗꯤ ꯍꯧꯋꯤꯗꯅ ꯑꯩꯗꯤ ꯃꯥꯅ ꯆꯤꯔꯥꯏ ꯇꯥꯡꯕ ꯑꯗꯨ ꯌꯦꯛꯄ ꯑꯃꯈꯛ ꯂꯩ ꯃꯗꯨꯗꯅꯤꯁꯦ ꯃꯌꯥꯝꯅ ꯉꯥꯎꯔ ꯆꯦꯟꯅꯔꯤꯁꯦ ꯈꯤꯡꯕ ꯌꯨꯝꯗꯩꯅꯤ ꯍꯥꯏꯔꯤꯌꯦ ꯈꯤꯡꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗꯨꯅ ꯇꯨꯜꯁꯤꯕꯣꯡꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯥꯛꯑꯦ ꯃꯥꯒꯤꯁꯦ ꯑꯥꯔꯇꯤꯁꯤ ꯀꯣꯔꯦꯟꯅ ꯍꯥꯏꯔꯤ ꯑꯁꯦꯡꯕꯅꯤꯕ꯭ꯔꯣ ꯍꯥꯏ ꯃꯥꯅꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯉꯥꯡꯅꯒꯨꯝꯁꯤ ꯇꯜꯂꯦꯕꯀꯣ ꯃꯌꯥꯝ ꯂꯣꯏ ꯈꯪꯅ ꯂꯩꯔꯕꯅꯤ ꯃꯁꯥꯅ ꯃꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯉꯥꯛꯄ ꯉꯝꯖꯗꯕ ꯏꯁꯥꯅ ꯏꯁꯥꯁꯦ ꯑꯩ ꯏꯁꯥꯅ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯒꯗꯤ ꯂꯣꯏꯔꯕꯅꯤ ꯂꯣꯏꯔꯦ ꯋꯥꯔꯤ ꯁꯤꯗ ꯀꯩ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯣꯗꯤ ꯂꯥꯛꯑꯗꯤ ꯑꯩꯗꯤ ꯊꯣꯡ ꯂꯣꯟꯁꯤꯟꯅꯤ ꯀꯀꯥ ꯍꯥꯏꯔꯤ ꯑꯩꯗꯤ ꯂꯥꯛꯀꯅꯤ ꯇꯥꯛꯄ ꯊꯣꯡꯒꯥꯟꯗ ꯊꯣꯡꯒ ꯅꯠꯇꯦ ꯒꯦꯠ ꯂꯣꯟꯁꯤꯜꯂ ꯊꯝꯃꯝꯗ꯭ꯔꯣꯃꯦ ꯑꯗꯨꯒ ꯃꯅꯨꯡꯗ ꯏꯁꯩ ꯀꯟꯅ ꯊꯥꯔꯒ ꯃꯅꯤꯄꯨꯔꯤ ꯏꯁꯩ ꯊꯥꯔꯒ ꯍꯤꯟꯗꯤꯒ ꯊꯥꯔꯗꯤ ꯃꯥꯕꯨ ꯇꯥ ꯅꯨꯡꯉꯥꯏ ꯇꯥꯔ ꯆꯠꯈꯤꯅꯤ ꯑꯩꯅ ꯃꯅꯤꯄꯨꯔꯤ ꯏꯁꯩ ꯑꯣꯏꯅ ꯊꯥꯅꯤ ꯑꯩꯗꯤ ꯑꯗꯨꯒ ꯃꯔꯨꯞ ꯂꯋꯥꯏ ꯏꯝꯐꯥꯜ ꯃꯤꯅꯅꯦ ꯂꯝꯗ ꯅꯠꯇꯦꯀꯣ ꯍꯥꯏꯔꯤ ꯑꯩꯅ ꯃꯤꯅꯗꯨꯕꯨꯗꯤ ꯈꯥꯏ ꯑꯗꯣ ꯂꯝꯁꯨ ꯂꯩꯌꯦ ꯀꯥꯏꯗꯒꯤ ꯅꯣꯏ ꯏꯝꯐꯥꯜꯗ ꯅꯠꯇ꯭ꯔꯒꯅ ꯑꯃꯗ ꯀꯣꯏꯂꯥ ꯊꯥꯔꯤꯗꯣ ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯗ ꯑꯗꯨꯃꯥꯏꯅ ꯊꯥꯗꯦ ꯀꯣ ꯑꯗꯩꯗꯤ ꯏꯝꯐꯥꯜꯗ ꯃꯣꯠꯂꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯃꯣꯠꯇꯦ ꯑꯗꯒꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯥꯟꯅꯗꯕ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯂꯋꯥꯏ ꯃꯤ ꯃꯤꯅ ꯀꯥꯏꯕꯅꯦ ꯍꯥꯏꯔꯤ ꯃꯥꯅꯤ ꯃꯥꯅꯤ ꯆꯨꯝꯃꯤ ꯂꯧꯈꯠꯄ ꯂꯥꯛꯄ ꯂꯥꯛꯁꯅꯨꯗ ꯑꯩꯗꯤ ꯑꯗꯨꯗ ꯍꯋꯥꯏꯗ ꯆꯥꯔꯒ ꯂꯩꯖꯔꯒꯦ ꯍꯥꯏꯔꯤ ꯃꯥꯅꯦ ꯊꯕꯛ ꯁꯨꯗꯕꯤꯗ ꯃꯣꯏꯅ ꯑꯩꯅ ꯊꯥꯜꯂꯒꯦ ꯁꯤꯅꯦꯕ ꯅꯪ ꯈꯜꯂꯤꯁꯦ ꯃꯤꯡꯁꯦꯜ ꯌꯦꯡꯉꯨꯈꯤꯒꯦ ꯍꯥꯏꯔꯤ ꯌꯦꯡꯁꯤꯜꯂꯣ ꯌꯦꯡꯁꯤꯜꯂꯣ ꯇꯨꯝꯃꯝꯗꯥꯏꯗ ꯀꯦꯔꯒ ꯇꯨꯝꯁꯤꯜꯂꯣ ꯀꯣ ꯑꯅꯤꯜ ꯂꯤꯔꯣꯝꯅ 20K ꯃꯌꯥ ꯂꯩꯕ ꯀꯦꯃꯦꯔꯥ ꯁꯦꯡꯕ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯂꯨꯄꯥ 10,000ꯒꯤ ꯃꯌꯥꯗ ꯂꯩꯕ ꯀꯦꯃꯦꯔꯥꯁꯨ ꯌꯥꯝ ꯁꯦꯡꯕ ꯍꯥꯏꯔꯒꯗꯤ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ CE5ꯇꯣ ꯂꯨꯄꯥ 12,000 ꯄꯤꯕꯅꯦꯕ ꯁꯦꯜ ꯃꯅꯨꯡꯁꯤꯗ ꯀꯨꯟꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯐꯪꯅꯤ ꯀꯨꯟ ꯑꯗꯨꯋꯥꯏꯗ ꯁꯣꯏꯗꯅ ꯐꯪꯅꯤ ꯑꯗꯨ ꯑꯣꯏꯅ ꯌꯦꯡꯕꯤꯌꯨ ꯕ꯭ꯔꯣ ꯅꯣꯡꯃꯩꯒꯗꯣ ꯀꯥꯞꯄꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯅꯦꯍꯦ ꯃꯥꯅꯦ ꯕꯤꯍꯥꯔꯗꯒ ꯇꯧꯈꯤꯕꯗꯣ ꯃꯣꯗꯤ ꯑꯍꯥꯟꯕ ꯂꯥꯛꯄꯒꯤ ꯀꯩꯅꯣꯗꯨꯗ ꯃꯤꯇꯤꯡꯗꯨꯗ ꯕꯤꯍꯥꯔꯗꯅꯦ ꯅꯣꯡꯃꯩ ꯀꯥꯞꯄꯦꯕ ꯗꯥꯡ ꯗꯥꯡ ꯀꯥꯞꯄꯦꯕ ꯑꯗꯣ ꯃꯣꯏꯒꯤ ꯕꯤꯍꯥꯔꯗꯤ ꯅꯣꯡꯃꯩꯁꯨ ꯀꯩꯁꯨ ꯃꯔꯥꯡ ꯀꯥꯏ ꯌꯥꯝꯅ ꯏꯔꯥꯡꯁꯨ ꯌꯥꯝ ꯀꯟꯕ ꯂꯝꯅꯤꯗꯅ ꯑꯗꯨꯗ ꯃꯣꯏꯒꯤ ꯃꯤꯇꯤꯡꯒꯤ ꯁꯤꯜꯂꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯟꯗꯛ ꯇꯧꯔꯤꯕ ꯑꯦꯅꯥꯎꯟꯁꯀ ꯇꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯣꯗꯤ ꯂꯥꯛꯄꯒꯤꯗꯃꯛꯇ ꯍꯔꯥꯎꯋꯦ ꯍꯥꯏꯗꯅ ꯕꯣꯕꯨꯂꯥ ꯊꯥꯕꯤꯔꯛꯀꯅꯨ ꯍꯥꯏꯅ ꯉꯥꯡꯉꯦ ꯑꯗꯨ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯕꯣꯝ ꯄꯣꯈꯥꯏꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯊꯣꯡ ꯂꯣꯟꯕꯅ ꯀꯥꯟꯅꯔꯣꯏ SPG ꯀꯃꯥꯟꯗꯣꯅ ꯀꯥꯞꯊꯔꯛꯀꯗꯦ ꯍꯥꯏ ꯃꯣꯏ ꯄꯪꯀꯥꯞ ꯀꯥꯞ ꯌꯥꯄꯣꯠꯇꯦ ꯀꯥꯞꯄꯛꯑꯒꯅ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯕꯨꯂꯦꯠ ꯄ꯭ꯔꯨꯐꯀꯤ ꯊꯣꯡ ꯑꯃ ꯌꯣꯠꯀꯤ ꯊꯣꯡ ꯑꯃ ꯄꯥꯜꯂ ꯊꯝꯃ ꯂꯣꯏꯔꯦ ꯁꯦꯔꯥ ꯃꯔꯨꯞ ꯑꯗꯨꯅꯦ ꯍꯥꯏꯕꯗ ꯃꯐꯝꯅ ꯍꯦꯟꯅ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯁꯦꯡꯕ ꯂꯩꯕ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯔꯤ ꯃꯥꯅꯤ ꯃꯥꯅꯤ ꯑꯅꯤꯜ ꯂꯤꯔꯣꯝꯅ ꯊꯦꯡꯕꯤꯔꯛꯑꯣ ꯍꯥꯏꯔꯤ ꯁꯦꯝꯁꯪ A17 ꯂꯩꯔꯣ ꯅ꯭ꯌꯨꯗꯣ ꯍꯥꯏ A17ꯗꯨꯗꯤ ꯑꯩ ꯀꯌꯥꯝ ꯀꯟꯅ ꯁꯖꯦꯁ ꯇꯧꯅꯤꯡꯗꯦ ꯌꯦꯡꯉꯣ ꯍꯥꯏꯔꯤꯁꯦ ꯊꯣꯡ ꯂꯣꯟꯕꯅ ꯀꯥꯟꯅꯔꯣꯏ SPGꯅ ꯀꯥꯞꯊꯔꯛꯑꯗꯤ ꯍꯥꯏꯔꯤꯌꯦ ꯃꯣꯏꯅ ꯍꯦꯛꯇ ꯀꯥꯞ ꯌꯥꯄꯣꯠꯇꯦꯗ ꯄꯪꯀꯥꯞ ꯀꯥꯞ ꯌꯥꯄꯣꯠꯇꯦ ꯃꯣꯏꯅ ꯅꯣꯡꯃꯩ ꯄꯥꯏꯔꯦ ꯑꯩꯈꯣꯏꯅ ꯅꯨꯡꯅ ꯊꯣꯏꯅꯥꯎꯔꯤꯗ ꯁꯦꯠꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯣꯁ ꯀꯀꯥ ꯂꯥꯏꯛ ꯇꯧꯔꯝꯃꯕꯅꯦ ꯌꯥꯗ꯭ꯔꯦ ꯐꯣꯟꯁꯦ ꯑꯩꯗ ꯊꯥꯁꯤꯜꯂꯛꯄꯗ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯕꯥꯏ ꯏꯄꯨꯡ ꯃꯌꯥꯝ ꯕꯥꯏ ꯚꯨꯠ ꯅꯥꯏꯠ ꯍꯥꯏꯔꯤ ꯍꯣꯏ ꯍꯣꯏ ꯚꯨꯠ ꯅꯥꯏꯠ ꯑꯣꯏꯔꯁꯤꯀꯣ ꯃꯪꯗ ꯚꯨꯠ ꯎꯕ ꯑꯣꯏꯔꯣ ꯚꯨꯠ ꯅꯥꯏꯠ ꯑꯣꯏꯔꯣ ꯕ꯭ꯔꯣꯛꯀꯤ ꯑꯩꯗꯤ ꯃꯃꯥꯡꯗꯒ AK ꯕ꯭ꯔꯁ ꯀꯥꯞꯄꯗ ꯎꯁ ꯍꯥꯏꯔꯤꯌꯦ ꯀꯥꯞꯄꯁꯦ ꯑꯩꯅ ꯀꯥꯞꯅꯤꯡꯕ ꯅꯣꯡꯃꯩ ꯀꯩ ꯂꯩ ꯍꯥꯏꯗꯤ LMGꯒꯤꯗꯣ ꯑꯝꯇ ꯀꯥꯞꯅꯤꯡꯉꯤ ꯗꯔ ꯗꯔ ꯈꯞꯄ ꯑꯣꯟꯁꯤꯜꯂ ꯈꯞꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯎꯗꯕ ꯃꯤ ꯌꯥꯎꯔꯦ ꯃꯔꯨꯞꯅ ꯀꯃꯦꯟ ꯄꯥꯕꯁꯤꯗ ꯍꯥꯏꯔꯤꯌꯦ ꯀꯅꯥꯒꯤ ꯎꯍꯧꯗꯒꯦ ꯑꯩꯅ ꯆꯤꯡꯈꯩꯒꯤꯗꯣ ꯃꯌꯥꯝꯅ ꯎꯔꯝꯃꯔꯣꯏ ꯑꯩꯅ ꯄꯥꯔꯛꯏꯗꯣ ꯃꯥꯒꯤꯗꯣ ꯀꯃꯦꯟꯗꯣ ꯍꯥꯏꯠ ꯂꯩꯔꯦ ꯀꯩ ꯃꯦꯁꯦꯁ ꯏꯁ ꯍꯦꯜꯞ ꯐꯣꯔ ꯔꯤꯚꯤꯌꯨ ꯑꯣꯏꯅ ꯇꯧꯕ ꯔꯤꯌꯥꯁꯅꯁꯨ ꯏꯔꯛꯏꯁꯦ ꯃꯌꯥꯝ ꯎꯔꯝꯃꯔꯣꯏ
ꯃꯣꯗꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯒ ꯈꯣꯡꯖꯤꯟꯅꯔꯒ ꯆꯨꯁꯨ ꯑꯩꯅ ꯌꯥꯁꯤ ꯀꯃꯦꯟꯁꯦ ꯄꯥꯟꯁꯤꯟꯗ꯭ꯔꯦꯗ ꯌꯥꯁ ꯑꯩꯕꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯃꯁꯨ ꯑꯩꯗꯤ ꯁ꯭ꯅꯥꯏꯄꯔ ꯀꯥꯞꯅꯤꯡꯉꯦ ꯂꯨꯝꯃꯒ ꯑꯝꯇ ꯂꯥꯎ ꯂꯧꯊꯕꯗꯣ ꯍꯥꯏꯔꯤꯌꯦ ꯑꯗꯨꯕꯨꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯃꯥꯗꯤ ꯂꯥꯞꯅ ꯀꯅꯥꯅ ꯀꯥꯞꯄꯛꯏꯅꯣꯗꯣ ꯈꯪꯗꯦꯗꯅ ꯑꯗꯨꯕꯨꯗꯤ ꯂꯨꯝꯃ ꯁꯦꯠꯄꯩꯗꯤ ꯁ꯭ꯅꯥꯏꯄꯔꯗꯤ ꯀꯔꯤ ꯍꯥꯏꯔꯨꯔꯅꯤ ꯑꯗꯨꯕꯨ ꯑꯃꯗꯨꯅ ꯃꯁꯛꯇꯨ ꯎꯔꯒ ꯈꯤꯜꯂ ꯊꯝꯃꯒ ꯃꯤꯅ ꯑꯁ ꯃꯥꯅ ꯀꯥꯞꯄꯛꯏꯅꯦꯗꯣ ꯈꯪꯍꯟꯕꯗꯨꯒꯤ ꯋꯥꯔꯤꯅꯤ ꯁ꯭ꯅꯥꯏꯄꯔꯗꯣ ꯀꯤꯂꯣꯃꯤꯇꯔ 3-5ꯗꯒꯤ ꯁꯦꯠꯄ ꯑꯃ ꯂꯩꯗꯣ ꯍꯟꯗꯛꯀꯤ ꯔꯁꯤꯌꯥꯒꯤ ꯁ꯭ꯅꯥꯏꯄꯔ ꯑꯁꯥꯡꯕ ꯑꯃ ꯌꯨꯀ꯭ꯔꯦꯟ ꯋꯥꯔꯗꯒ ꯇꯧꯕꯤꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯒ ꯑꯣꯏꯔꯗꯤ ꯉꯁꯥꯏꯗꯤ ꯃꯌꯥꯝ ꯀꯃꯦꯟꯁꯤ ꯄꯥꯕ कमेंट पाद्रे ना कमेंट अमु लाक्ट्रे पुंग हम फजल है मैम लाइव से लोइसल्लदबनी ngahaktang minute 10 kunmuk layraga adu lakani kuiraroi maru paibu painaramni khallida ai painambasu yai madu khangdre adugidi do aina haiba wadu ningu hai adam zum haibada nungaitaba mayam mamangda ko baba nungaitaba adugidi ingba nung hai isna bro nungmaidi khara khara ape adu aikoigi nate government gi tohanmani hojikna FIR la hai hoi mioi baise thawai ai thawai mang do gadi ai self defense la mi harba bauda ngamakadoi ni ko lo fabudi nate na kai haidno khangde si matans agoi la do ai dong ni hai hoi bro se kanaba yam pi kuina mayamgi se ba to bi hai ri hoi ai kai haini angi sorna chanbiragadi matam sangna dum video dum semgini dum live sumain tawkini ado kari tamamniba kari di khangdre ado aina ngamingkhai di honagige mayamna support tobi tare ana mayam support tobi betu matung na aisu hena hena tawningba adai honaningba phawdoni ko mayamna ga share ga tawduna khotana channel se chafala ga aisu adom fazana mai on sala ga di tawde adu December hꯧꯖꯤꯛꯁꯤ ꯁꯦꯞꯇꯦꯝꯕꯔꯅꯤꯗꯅꯀꯣ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯊꯥ 2-3ꯃꯨꯛꯇꯤ ꯆꯪꯈꯤꯗ꯭ꯔꯥ ꯈꯪꯗꯦ ꯊꯥ 3ꯃꯨꯛꯀꯤ ꯃꯇꯨꯡꯗꯒꯤꯀꯣ ꯑꯩ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯅ Q&Aꯒꯤ ꯀ꯭ꯋꯦꯁꯟ ꯑꯟꯁꯔꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯔꯤꯁ ꯑꯃ ꯇꯧꯔꯝꯃꯤꯗꯅ ꯃꯗꯨ ꯑꯩ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯑꯩ ꯍꯧꯔꯒꯦꯅ ꯑꯩ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯂꯩ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯕꯗꯒꯤ ꯁꯤꯌꯔ ꯇꯧꯔꯒꯇꯅꯤꯀꯣ ꯃꯌꯥꯝ ꯃꯇꯦꯡ ꯑꯃꯉꯛꯇꯅꯤ ꯑꯁꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯄꯨꯡ ꯐꯥꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯗꯩꯅ ꯑꯗꯨꯝꯕ ꯈꯔ ꯇꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯈꯣꯏꯗꯤ ꯍꯥꯏꯔꯤꯀꯣ ꯊꯥꯒꯠꯆꯔꯤ ꯀꯩꯅꯣ ꯑꯅꯤꯜ ꯕ꯭ꯔꯣ ꯁꯤꯗ ꯍꯥꯏꯕ ꯌꯥꯗꯕ ꯌꯥꯝ ꯂꯩꯗ ꯅꯣꯡꯃ ꯊꯦꯡꯅꯁꯦ ꯍꯥꯏ ꯃꯥꯅꯦ ꯑꯩꯁꯨ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯆꯩꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯁꯃꯥꯖ ꯑꯩꯈꯣই ꯁꯣꯁꯥꯏꯇꯤꯁꯤꯗ ꯇꯧꯔꯦ ꯑꯗꯣ ꯑꯩꯒꯨꯝꯕ ꯑꯃꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯃꯤꯅ ꯇꯥꯕꯤꯗꯧꯁꯨ ꯅꯠꯇꯦ ꯉꯥꯡꯉꯨꯔꯒ ꯏꯋꯥꯁꯨ ꯂꯧꯕꯤꯗꯧꯁꯨ ꯂꯩꯇꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯉꯥꯡꯕ ꯇꯟꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯒ ꯎꯕꯗꯤ ꯑꯩꯈꯣꯏꯁꯨ ꯎꯔꯤꯅꯤ ꯈꯪꯗꯤ ꯈꯪꯉꯤꯅꯤ ꯑꯔꯥꯟꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯃꯌꯥꯝ ꯑꯃꯁꯨ ꯎꯏꯅꯤ ꯉꯁꯤꯃꯛꯇꯗ ꯑꯗꯨꯝ ꯇꯧꯔꯤꯗꯨꯅꯤꯀꯣ ꯉꯁꯤꯃꯛꯇꯗ ꯑꯗꯨꯝ ꯇꯧꯔꯤꯗꯨꯅꯤ ꯑꯗꯨꯅ ꯃꯁꯤꯗꯤ ꯁꯤꯗ ꯃꯐꯝ ꯆꯥꯗ꯭ꯔꯦ ꯑꯗꯨꯅ ꯍꯥꯏꯗ꯭ꯔꯕꯅꯤ ꯃꯇꯥꯡ ꯆꯥꯕꯗ ꯀꯣꯟꯅ ꯍꯥꯏꯅꯔꯁꯤ ꯃꯔꯨꯞ 101ꯗ ꯂꯣꯏꯁꯤꯜꯂꯣ ꯃꯤ ꯂꯩꯇ꯭ꯔꯗꯤ ꯍꯌꯦꯡ ꯉꯟꯅ 10 PM ꯗ ꯂꯥꯏꯚ ꯊꯥꯔꯛꯅꯕ ꯉꯥꯏꯔꯣ ꯍꯥꯏ ꯍꯣꯏ ꯑꯩꯁꯨ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯂꯣꯏꯁꯟꯒꯦ ꯑꯩꯁꯨ ꯈꯤꯇꯪ ꯄꯣꯊꯥꯅꯤꯡꯉꯦ ꯑꯗꯨꯒ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯂꯩꯔꯤꯕꯅꯤꯅꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯈꯔ ꯀꯨꯏꯅ ꯇꯧꯔꯁꯨ ꯇꯧꯁꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯃꯣꯗꯤꯁꯤ ꯀꯃꯥꯏ ꯑꯣꯏꯈ꯭ꯔꯤꯖꯥꯠꯅꯣ ꯍꯥꯏ ꯃꯣꯗꯤꯒꯤꯁꯤ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯕ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯕ ꯏꯁꯣꯔꯅ ꯃꯥꯁꯦ ꯑꯗꯨꯝꯕ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯄꯤꯔꯝꯕ ꯃꯤ ꯑꯃꯈꯛꯅꯤ ꯍꯥꯏꯅ ꯑꯩꯅ ꯂꯧꯏ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯅ ꯃꯔꯥꯏ ꯆꯥꯏꯊꯔꯛꯄ ꯃꯇꯝ
मादी सोम नाकंदा बीजेपी की एक कोर हार्ड वर्कर दू सासु नते माना गुजरात खरा चीफ मिनिस्टर खरा दु मनीरक ओसलकदुदा मयामना मोदी हेलदी फनिंग कायना मोय बीजेपी मसेन खन्नबदुनेबको मस तसिंग हाइतादि मोय आरएसएस केनोनेबो आरएसएस ना सेनबनेबो अदुना मासे पुथोरकपने हाइतादि गुजरात तगी प्राइम मिनिस्टर की ओइना पुथोरकदु मा मपा चाना किने हाइतादि मा नतबा तोप पुथोर अमगसुको अदुइ मतमदुदा मोदी की मुहुत्ता ओइखिबबु याय हाइतादि कनागुम पुथोर अमग तंजा याम चाना चंगखिबा हाइतादि मास ब्रो की फैन गई ब्लॉग अमता तौसे हाय किंबा आईगी चैनल अमा लई अतोपको जीबी पेल्स हाइबन अमा चैनल अमा लई बने आईगी चैनल से लिंक हापने आई वीडियो दि हापते द वीडियो अनी खला अहुम लखला सुरी ब्लॉग निगो दुदना सुमाइनी तौदे अदुम वीडियो ने अदुदा थेंगनासे अदुदा मर मत थागलके हाइता कमेंट पादसु अदुम येंगी हाइरी पीद्रसु हाइबने सॉरी सॉरी होय अदुम येंगबा कमेंट पीद्रगसु अदुम वीडियो थागत बखोदिन येंबी हाइदो एम थागतचरे किंबा तुम रोदना हाइरे किंबा किंजिन हाइरगा हाइ किंबना ताकलेन अमगा तौथोकसे आइसु अदुम अंगम बामतें अदुम तौजगे हाइरी याये कछु काइदे किंबा ममांदसु ngasi changaktre yauroktre yamba syam hoi kekino khara mayamnasu adum thengnase punche saksara amtang chaminase na hai ki basu laibane mamangda adum ikoi taja sabada thengnaraga diko adum yai mudu matang wat libu mali adu yaura kanda tausi yai ke suka BJP government di ore as oba tanate khengwa yare pungki ya khire da tare khara bhagadra ine na paira khara phayena yo ine na paira khara phane tawroga ine na paira jine sokchale ta ꯑꯗꯨꯗꯤ ꯃꯌꯥꯝꯁꯨ ꯀꯩꯅꯣ ꯇꯧꯔꯤ ꯂꯥꯏꯚꯄꯨꯗꯤ ꯌꯦꯡꯉꯤꯀꯣ ꯃꯇꯝꯁꯨ ꯌꯥꯝ ꯊꯦꯡꯕꯕꯨꯗꯤ ꯑꯣꯏꯗ꯭ꯔꯤ ꯄꯨꯡ 13 ꯇꯥꯕꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯤꯅꯤꯠ 5 ꯋꯥꯠꯂꯤꯗꯅꯀꯣ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯁꯤꯅꯤ ꯄꯨꯡꯁꯨ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯄꯨꯡ 1 ꯍꯦꯜꯂꯦ ꯄꯨꯡ 1 ꯃꯤꯅꯤꯠ 3 9 ꯆꯠꯂꯦ ꯂꯥꯏꯚꯁꯤ ꯉꯁꯤꯗꯤ ꯈꯤꯇꯪ ꯉꯟꯅ ꯂꯣꯏꯁꯤꯟꯒꯦ ꯑꯩꯁꯨ ꯈꯤꯇꯪ ꯄꯣꯊꯥꯅꯤꯡꯉꯦ ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯉꯟꯅ ꯊꯦꯡꯅꯁꯤ ꯍꯌꯦꯡ ꯂꯥꯏꯚ ꯊꯥꯁꯤ ꯍꯌꯦꯡꯅ ꯑꯃꯨꯛ ꯁꯟꯗꯦꯅꯤꯅ ꯉꯁꯤꯗꯤ ꯍꯌꯦꯡ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯈꯤꯇꯪ ꯀꯣꯝꯊꯣꯛꯄ ꯌꯥꯏꯑꯕ ꯑꯗꯣ ꯍꯌꯦꯡꯗꯤ ꯁꯟꯗꯦꯅꯤꯅ ꯑꯃꯨꯛ ꯈꯔ ꯀꯨꯏꯅ ꯁꯥꯡꯅ ꯊꯥꯔꯁꯨ ꯊꯥꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯤꯅꯤꯠ 5 6ꯁꯦ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯅꯕ कमेंट तौसनबिरो कमेंट पिरको मैम की रिप्लाई पिजरके अदुगा हयें अमु तौसे वाथी तौबुना मी लागते हाय तौनबो मी लागते चुमे चुमे सम नुंगाइबा वारी सानबा नुंगाइ नुंगाइना सानबा सम मीसे मखल सुना पुल्लगदि नुंगाइ सु नुंगाइदनको अदुनि सिदि खरा सु वाटबा माले मोदी हात पर मी हात पदो आइरी आइबा हिंगबना ब्रोना थारक पगा थारक पगा कहनो यंगपनि हाय क्या तादरे थारक पगा हायरा कय हायनो Oh, live sih, oh, lo live yang tharak padi yang pernah hari ini. Ganta. Anan thokchung na bro, hojik pu kai da lagi hai. Anan hari je ai particular jab jaba mafam di hai do aroi ge ko to ai Manipur da dilai te. India gi choba city ama ni hai ne lai je Taiwan city chingi. Ai se India gi kwai da gi Taiwan city ai Mumbai, Bangalore, Chennai, Delhi, Kolkata kai lai ba summa city mari manga je manung da di yaw video थागलकपदो येंगे कमेंट तौबने हाय को किंगमना यस ना ब्रो मोदी जी जुम जी काय दो रिजानो चलगा इबानी जिंगदर फुर जिरो है अच्छा मयुम बुदी गुजरात तगी ने मासे अदो लइबम हुजिकी प्राइम मिनिस्टर अमिना प्राइम मिनिस्टर की पीएमओ दा कनोदा दिल्ली दा न्यू दिल्ली दा लेरमनी चंग फुर दियारो हेबो उना गेना चंग मबुदी चिन वचिना चंगलकदा अदो मणिपुर के एमएलए बो चंगलकतमी कोई चंग खितंग वानी ꯑꯗꯨꯒ ꯐꯨꯔꯨꯕꯒꯤ ꯃꯇꯥꯡꯗꯨꯗꯤ ꯎꯅꯔꯒꯗꯤ ꯇꯟꯖꯥ ꯐꯪꯉꯗꯤ ꯈꯨꯄꯥꯛ ꯊꯥꯔꯝꯃ ꯂꯣꯏꯔꯦꯅꯦ ꯃꯥ ꯑꯩꯈꯣꯏꯅ ꯈꯨꯄꯥꯛ ꯊꯥꯔꯝꯃꯦꯁꯨ ꯍꯥꯏ ꯌꯥꯔꯣꯏ ꯅꯟ ꯊꯣꯛꯆꯣꯝꯅ ꯈꯪꯗꯕꯩ ꯍꯪꯕꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯪꯕꯕꯨꯗꯤꯀꯣ ꯑꯗꯨꯗ ꯑꯩꯅ ꯈꯤꯇꯪ ꯑꯩ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯣꯏꯅ ꯊꯝꯅꯤꯡꯕ ꯑꯗꯨꯒꯤꯅꯤ ꯋꯥꯔꯧꯕꯤꯅꯨ ꯑꯩ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯀꯦ
ꯑꯗꯨꯝ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯀꯦ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯇꯦ ꯃꯅꯤꯄꯨꯔꯗꯗꯤ ꯂꯩꯇꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯂꯩ ꯌꯥꯗꯕ ꯂꯩ ꯑꯗꯣ ꯍꯦꯛꯇ ꯑꯩ ꯑꯁꯤꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ ꯂꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯗꯣꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯔꯤꯕ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤꯕꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯌꯥꯝꯅ ꯂꯧꯊꯣꯛ ꯂꯧꯄꯣꯏ ꯂꯩꯇꯅ ꯀꯝꯃꯨꯅꯤꯀꯦꯁꯟ ꯇꯧꯕꯗꯨꯕꯨꯗꯤ ꯐꯩ ꯑꯗꯣ ꯑꯩꯅ ꯈꯤꯇꯪ ꯍꯥꯏꯅꯤꯡꯗꯕ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯈꯔ ꯂꯩꯔꯤꯌꯦ ꯋꯥꯔꯧ ꯌꯥꯗꯦ ꯑꯁꯤ ꯍꯦꯛ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯀꯦ ꯈꯜꯂꯦꯒ ꯑꯗꯨꯝ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯑꯩꯈꯣꯏꯗꯤ ꯂꯩꯔꯤ ꯂꯥꯏꯔꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯐꯥꯎꯕ ꯎꯅꯕ ꯐꯪꯕ ꯅꯠꯇꯦ ꯍꯥꯏꯔꯤ ꯃꯥꯅꯤ ꯃꯥꯅꯤ ꯐꯪꯍꯟ ꯄꯣꯟꯇꯦ ꯕ꯭ꯔꯣꯁꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯅꯨꯔ ꯍꯁꯟꯒꯤ ꯕ꯭ꯔꯗꯔꯗꯣ ꯅꯠꯇ꯭ꯔꯥ ꯍꯥꯏꯌꯦ ꯃꯥꯟꯕ꯭ꯔꯣ ꯑꯩꯍꯥꯛꯀꯤ ꯏꯖꯧ ꯃꯥꯟꯕ꯭ꯔꯥ ꯑꯗꯨꯕꯨ ꯀꯔꯤꯅꯤꯗ ꯆꯥꯆꯥ ꯆꯥꯆꯥꯅꯤ ꯆꯥꯆꯥ ꯑꯩꯍꯥꯛꯀꯤ ꯆꯥꯆꯥꯅꯤ ꯑꯗꯨ ꯊꯣꯛꯈ꯭ꯔꯣ ꯑꯩꯈꯣꯏ ꯒꯤ ꯑꯣꯁꯤꯕꯨ ꯎꯅꯕ ꯄꯥꯛ ꯄꯥꯛ ꯐꯪꯗꯦꯕꯨ ꯑꯁ ꯃꯥꯅꯤ ꯃꯥꯅꯤ ꯕ꯭ꯔꯣ ꯃꯣꯗꯤꯁꯤ ꯌꯥꯝ ꯂꯥꯏꯅ ꯍꯥꯠꯄ ꯌꯥꯏ ꯑꯗꯨ ꯏꯁꯥꯗꯤ ꯁꯤꯗꯕ ꯌꯥꯔꯣꯏꯕ꯭ꯔꯣ ꯍꯥꯏ ꯑꯩ ꯏꯁꯥꯁꯤꯗꯤ ꯁꯨꯁꯥꯏꯠ ꯏꯁꯥ ꯁꯤꯕ ꯀꯤꯗ꯭ꯔꯒꯗꯤ ꯁꯪꯁꯥꯔꯗ ꯀꯅꯥꯝꯇ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯉꯝꯃꯣꯏꯗꯕ ꯂꯩꯇꯦ ꯑꯗꯣ ꯍꯦꯛꯇ ꯇꯔꯥꯏ ꯇꯔꯥꯏꯗꯤ ꯌꯥꯔꯣꯏꯀꯣ ꯑꯗꯨꯝ ꯍꯥꯠꯄ ꯇꯨꯞꯄꯩ ꯋꯥꯔꯤꯗꯤ ꯇꯧꯔꯣꯏꯁꯤ ꯍꯌꯦꯡ ꯗꯁꯥ ꯇꯥꯅꯤ ꯅꯪꯅ ꯇꯧꯗ꯭ꯔꯁꯨ ꯍꯦꯛ ꯁꯣꯏꯕ ꯑꯃ ꯂꯥꯛꯑꯗꯤ ꯃꯣꯏ ꯑꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯅꯈꯤꯕꯅꯦ ꯏꯕꯥꯅꯤꯁꯨ ꯀꯧꯈꯠꯂꯒ ꯅꯣꯏ ꯍꯥꯏꯅꯈꯤꯕꯗꯣ ꯅꯣꯏ ꯑꯅꯤ ꯇꯧꯕ ꯑꯣꯏꯔꯝꯅꯦ ꯂꯥꯁꯇ ꯗꯁꯥ ꯇꯥꯅꯅꯤ ꯑꯗꯨ ꯌꯥꯁ ꯃꯇꯥꯡ ꯃꯇꯝ ꯃꯐꯝ ꯆꯥꯗꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯒꯤ ꯂꯥꯏꯞꯅ ꯅꯨꯡꯉꯥꯏꯍꯜꯂꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏ ꯍꯣꯏ ꯃꯤ ꯁꯨꯗꯕꯒꯤꯅꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯆꯤꯡꯈꯩ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯕꯁꯤ ꯀꯩꯅꯣꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯊꯕꯛ ꯑꯆꯤꯟꯕ ꯌꯥꯎꯅꯔꯝꯒꯅꯤ ꯀꯩꯀꯩ ꯆꯠꯊꯣꯛꯄ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯩꯗꯤ ꯉꯁꯤꯗꯤ ꯊꯕꯛ ꯆꯤꯟꯕ ꯑꯃ ꯂꯩꯕꯗꯒꯤ ꯌꯥꯎꯕ ꯆꯪꯕ ꯉꯝꯗꯕꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯃꯇꯥꯡ ꯃꯇꯥꯡꯒꯤꯅꯤ ꯃꯁꯤꯗꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏꯐ ꯈꯨꯗꯤꯡꯒꯤ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯃꯗꯤ ꯏꯕꯥꯅꯤ ꯑꯃꯨꯛ ꯐꯥꯎꯕ ꯂꯥꯛꯇꯅ ꯕ꯭ꯔꯣ ꯂꯥꯛꯑꯣꯏꯗ ꯂꯥꯛꯑꯣꯏꯗ ꯂꯥꯛꯄꯒꯤꯗꯤ ꯑꯗꯣ ꯑꯗꯨꯝꯕ ꯄꯣꯠꯇꯨꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗꯤ ꯍꯥꯏꯅꯤꯡꯗꯦꯗꯅꯀꯣ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯃꯌꯥꯝ ꯂꯩ ꯀꯛꯊꯠ ꯏꯗꯤꯠ ꯇꯧꯔꯒ ꯃꯇꯥꯡꯗꯨ ꯈꯛ ꯃꯣꯏꯅ ꯍꯥꯏꯍꯟꯅꯤꯡꯉꯤꯕ ꯄꯣꯠꯇꯨ ꯈꯛ ꯍꯥꯏꯍꯜꯂꯒ ꯏꯗꯤꯠꯀ ꯇꯧꯔꯒ ꯁꯦꯝꯕ ꯌꯥꯕ ꯌꯥꯝ ꯂꯩꯌꯦꯗꯅꯀꯣ ꯑꯗꯨꯝꯕꯗꯨꯗꯤ ꯇꯧꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯆꯤꯡꯈꯩꯅ ꯕ꯭ꯔꯣꯒꯤ ꯑꯦꯕ꯭ꯔꯤ ꯚꯤꯗꯤꯑꯣ ꯑꯩꯅ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯗꯦꯀꯣ ꯍꯥꯏ ꯆꯤꯡꯈꯩ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯇꯧꯔꯝꯒꯅꯤꯅꯁꯨ ꯑꯩ ꯊꯥꯖꯩ ꯑꯗꯨꯕꯨ ꯀꯅꯥꯅ ꯂꯥꯏꯛ ꯇꯧꯔꯛꯏꯕꯅꯣ ꯍꯥꯏꯗꯣ ꯃꯃꯤꯡ ꯀꯃꯦꯟ ꯏꯔꯛꯄꯗꯨꯗꯤ ꯀꯅꯥꯅ ꯏꯔꯛꯏ ꯑꯩ ꯈꯪꯉꯤꯗꯅꯀꯣ ꯂꯥꯏꯛ ꯇꯧꯔꯛꯄꯗꯨꯗꯤ ꯀꯅꯥꯅ ꯂꯥꯏꯛ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯃꯤꯡ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯀꯅꯥꯅ ꯇꯧꯔꯛꯏꯅꯣꯗꯣ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯗꯨꯒꯤ ꯈꯪꯗꯕ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯇꯧꯔꯝꯒꯅꯤ ꯑꯩꯅꯁꯨ ꯊꯥꯖꯩ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯕ꯭ꯔꯣ ꯋꯥꯔꯤꯁꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯔꯤꯌꯥꯁ ꯑꯗꯣ ꯌꯥꯝꯅ ꯁꯨꯝꯕ ꯄꯣꯠꯁꯤꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯐꯠꯇꯦ ꯐꯠꯇꯦ ꯕ꯭ꯔꯣ ꯄꯣꯂꯤꯇꯤꯛꯁ ꯌꯧꯔꯦ ꯀ꯭ꯂꯣꯁ ꯍꯥꯏ ꯄꯨꯡꯁꯦ ꯄꯨꯡ 12ꯁꯨ ꯇꯥꯔꯦ ꯀꯂꯝꯕꯁꯅꯁꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯐꯔꯦ ꯀꯂꯝꯕꯁꯅꯁꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯑꯩꯅꯁꯨ ꯃꯌꯥꯝꯗꯒꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯒ ꯃꯌꯥꯝ ꯌꯦꯡꯉꯤꯕ ꯃꯌꯥꯝꯁꯤꯅꯁꯨ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯇꯧꯁꯤꯟꯕꯤꯔꯛꯑꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯁꯦ ꯃꯇꯝꯁꯦ ꯌꯥꯝꯅ ꯇꯦꯟꯅ ꯍꯦꯛꯇ ꯁꯠ ꯂꯥꯎꯅ ꯂꯣꯏꯁꯤꯟꯈꯤꯕꯁꯨ ꯅꯠꯇꯦ ꯉꯁꯥꯏꯗꯒꯤ ꯂꯥꯏভ ꯇꯧꯔꯛꯏꯁꯦ ꯄꯨꯡ 1 ꯃꯤꯅꯤꯠ 35 ꯆꯞ ꯆꯥꯅ ꯐꯥꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯈꯤꯇꯪ ꯉꯟꯅ ꯂꯣꯏꯁꯤꯜꯂꯒ
hayeng so Sunday so leiribnina ko hayeng amuk thengnase hayeng amuk khara swing kuina sangna live tawba yabra yengase aduga mayam so yengabani Manipur dai pung 13 haije ko pothabiro nungaina aduga aiso nungaina pothanaba phamnarage mathoina kaka host kaka wahang amtang di hangauge hai hango hangbiro mathoina rias Jio Payments Bank ki video KYC tawbaga matang da GPay paiba yagadra hai video KYC tawraga matungda moigi digital keno kari haini card am pirakani digital card piragade GPay dum sinaba yagni GPay natraka so moi dige dum Google Pay ga chamana transaction dum online transaction yabane aduga bro like tawba matamda hype ama thoido kai kanage hai chingkai madugi hype ebedo ekhoi kanai hai tare anoba creators di sage ai nangna hype nambirak ta gadi mi manga na tarana hype ta namsirak ta gadi paisa nung sa phangbadi na te aduna paisa phangbadi di na te ko like khak to bosina video je phajai pami ngai hena like to buni dana hype na sida namam ta gadi myam na nambiram ta gadi mi manga na yeng bodo atop mi amani da mu suggest to gidune mi manga na si potse hype to re tuna nang su yengo azabra nungai bri yengo suggestion chattuini hai tare anouba channel si khangriba thengna duba mi de yobu dong cha ba aduna lai aduna mayam na su yeng matam da hype ta nambiramo aina su dum haijabane aina kaudragadi ko adu mayam yaragadi adu namsin biu adu yamna khoi da yam kanai bro comment di tawde like ti dum tawbune bro video thajadraga history yengaga khangni adu bro nongma chak lel ama tawse hai thajadabagi de leiti thingba thajai tasengna like tawbiramgani ai khangjai adu mayamna like tawrai doming ko na thoktabagi ni madum de na kana tawino adu khangre adu mudi adu hoi yengsi matang sabam da soidana tawse madu ai su kaisu akaiba leite na hairei do punse thengnasi yai kaisu kaide good night orasi haina saidura manu sare fare hosa ka mi ama yam nungsiba miduna su tangdi nungsiba horonggadra hai horongani kedabai forum noidoino mioi bani na ko ma sa ingoda yam nungsijai natraga mana tawise aibu nungsijabai pamjabai tawine haibase masu mioi ba mani na thamoy amadi pali bani na ko makisu yaningba yaningdaba natraga na ma tawge khalaga su tawba ngamdaba condition me amadi leramgane ba ko kasaidi magi mana du pam na tawba ngamdriba natra ina sima tawge khala tawba ngamdrido magi su yadaba mangoda pharak taba dum condition me amama leibana ni adubu phawbodi compulsory phawri ni kedobino mioi amani na mioi bai thamoy amna mi amna ai bunu sijai pami natra ai matam maramda phaba khalli habse lai khangini haidra sum eng magi wangang sanga na loi khangini ko adubu yada bam lai tawini phawdi soi phawrong godoini card pai dadi phaw paidri faudi GPay tawba yaroi rias yani adum moige Jio gi dum payment online payment moige app to dagi dum yani ibung kingba comment tawbabu paisa tingbro comment su taw yam tanba mi mali hai mani comment taw su paisa tingde aduna tawmen tawsan biu comment tawsan bada kai kem leite kai gino mathoi nang na adumaina nangi do ai nang adum nungsiri hai chingkai na point si session gre se si kakagi paukum se tumba yarani mang nungairani tumhorage wakhal nungairinge full support hose kai hoi potaro nungaina hing matam thengeng ngasi di live su losalage toromini aduna mi oi bai pase kere ani sugang khangna duba mi bauda adum loinaraga dum nusirak pa dum phawbani aduna nusiba ai bisi thamoi degi tholak pa kenom khangni masidi shorna semamba khudol ni ko mausai khudol am khangni mi khudi mak yauri ni mi khudi mak auri ni duna thoina adudai da hena khanjini ngai leite ingba namu hai ni matoi ai di ekhoi mamana haugat re kanda sangom silai hai ni hai yam nungai na mana seba tawbi thambadani aadhar card phone number change tawbasi kamaina tawni bro hai aadhar card ta phone number change tawbasi aadhar card kafam gumba moi CSC gumba leibido dugu chalo aduga sage biometric gumba lawbane khubi thumbprint gumba it gumba tawkanda dum moina sendokpa yabani laina adudi mayam comment su lakjring isda ai loisana ba haurage asidi kitang khang loisalage mayam amtang loisalase sawe ade mayam sum phagi tawbuni hairi kesu fa sawngai kanam ta sawngai leite masida king chingkhai ko kana su kam ta sawroi ado nungaina sum ha ki phagi ni khandu mayam loi khangna ringaktani nungaina ba comment tawbuni warau kana leiroi ado aisu matang si saring idro sanaba tawrage mayam yengba mayam punamak loina ma amtang gunai ta ba comment amtang toksan biro aisu harau harau losan hagi sana taw
ꯏꯁꯥꯅ ꯇꯧꯕꯗꯗꯤ ꯌꯥꯔꯣꯏ ꯍꯥꯏ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯆꯤꯡꯈꯩꯅꯁꯨ ꯒꯨꯗ ꯔꯤꯌꯥꯏꯁꯅꯁꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯃꯊꯪ ꯑꯇꯩ ꯑꯇꯩꯁꯨ ꯑꯗꯨꯝ ꯍꯥꯏꯖꯟꯕꯤꯔꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯀꯃꯦꯟ ꯑꯃꯇꯪ ꯇꯧꯁꯟꯕꯤꯔꯣ ꯃꯤꯁꯤꯡ ꯑꯗꯨꯝ ꯅꯤꯄꯥꯜ ꯃꯥꯄꯜ ꯌꯦꯡꯉꯤꯕ ꯃꯥꯜꯂꯤꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕ ꯀꯃꯦꯟ ꯑꯃ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯁꯦ ꯍꯌꯦꯡ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯁꯦ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ ꯑꯍꯤꯡꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯑꯒ ꯅꯨꯃꯤꯗꯥꯡꯗꯀꯣ ꯑꯅꯤꯜꯅꯁꯨ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯣ ꯅꯨꯡꯉꯥꯏꯕ ꯃꯉꯥꯟ ꯃꯪꯕ ꯑꯣꯏꯕꯤꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯤꯠ ꯍꯦꯛ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯑꯅꯧꯕ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯝꯗꯅ ꯏꯁꯥꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯁꯤꯗ ꯇꯧꯒꯦꯅ ꯈꯟꯕ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯅꯨꯃꯤꯠ ꯑꯣꯏꯔꯣꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯔꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯐ ꯍꯥꯏꯁꯤꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯥꯎꯗꯝꯐꯝꯅꯤ ꯐꯥꯒꯤ ꯇꯧꯕꯅꯦ ꯃꯁꯤꯗ ꯌꯥꯎꯔꯗꯤ ꯁꯥꯎꯖꯅꯕ ꯑꯩꯈꯣꯏꯗꯤ ꯁꯥꯎꯕꯤꯗꯦ ꯀꯀꯥ ꯍꯣꯁ ꯕꯥꯏ ꯍꯥꯏꯔꯦ ꯕꯥꯏ 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 ꯈꯤꯡꯕꯅꯁꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ